ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗꯤ ꯍꯧꯕꯒ ꯍꯥꯏꯍꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯍꯌꯦꯡ ꯂꯥꯏꯚ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯌꯦꯡꯕꯁꯤꯡꯅꯁꯨ ꯈꯪꯅꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯒꯗꯤ ꯑꯅꯧꯕ ꯊꯦꯡꯅꯕ ꯆꯦꯅꯦꯜ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ Pure Bertolongjam, good evening bro. Good evening bro. ꯑꯩ ꯂꯥꯏꯚꯁꯦ ꯉꯁꯤ ꯈꯔ ꯊꯦꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯪꯁꯟꯅꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯣ ꯍꯧꯔꯁꯤ ꯉꯁꯤ ꯃꯇꯝꯕꯨꯗꯤ ꯈꯔ ꯊꯦꯡꯉꯦ ꯌꯥꯝ ꯃꯥꯏꯕꯝ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦꯅ ꯏꯕꯨꯡꯉꯣ ꯍꯥꯏ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯅꯥ ꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯛꯁ ꯇꯧꯔꯒ ꯊꯣꯡꯕꯗꯣ ꯃꯌꯥꯟ ꯊꯣꯡꯕ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯅꯤ ꯉꯁꯤꯗꯤ BSNL SIMꯒꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯅ꯭ꯌꯨꯁ ꯂꯩꯕ꯭ꯔꯣ ꯍꯥꯏ BSNL SIMꯒꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯣꯏ ꯀ꯭ꯋꯥꯟꯇꯝ 5Gꯗꯨ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯕꯣꯜꯒ ꯂꯧꯗꯅ ꯃꯃꯤꯡ ꯀꯩ ꯊꯣꯟꯁꯤꯒꯦꯗꯅ ꯑꯗꯨꯃꯥꯏꯅ ꯀ꯭ꯋꯥꯟꯇꯝ 5Gꯒꯤ BSNLꯒꯤ ꯁꯤꯝꯗꯣ ꯑꯗꯨꯃꯥꯏꯅ 5Gꯗꯤ ꯂꯣꯟꯆ ꯇꯧꯔꯅꯤ ꯑꯗꯨ ꯂꯣꯟꯆ ꯇꯧꯕ ꯍꯥꯏꯁꯦ ꯃꯣꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ 4Gꯗ ꯀꯟꯅ 4G ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯤꯕꯀꯣ 4G ꯋꯥꯠꯍꯧꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯕ ꯋꯥꯠꯍꯧꯕ ꯖꯒꯥꯁꯤꯡꯗ 4Gꯁꯦ ꯄꯨꯔꯥ ꯐꯨꯜꯂꯤ ꯀꯣꯚꯔ ꯄꯤꯕ ꯉꯝꯅꯕ ꯍꯥꯏꯅ BSNL ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯗꯨ ꯒꯣꯔꯃꯦꯟꯅꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯣꯏꯒꯤ ꯀ꯭ꯔꯣꯔ ꯃꯌꯥꯝ ꯑꯃ ꯁꯦꯡꯁꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯍꯃꯗꯕꯥꯗ ꯕꯦꯡꯒ꯭ꯂꯣꯔ ꯑꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯑꯁꯨꯃꯥꯏꯅ ꯁꯤꯇꯤ ꯈꯔꯗ ꯀꯩꯅꯣ ꯇꯧꯋꯦ 5Gꯁꯦ ꯃꯣꯏ ꯁꯤꯖꯤꯟꯅꯕꯁꯦ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯖꯤꯑꯣꯒꯤ 5G ꯑꯗꯒꯤ ꯑꯦꯌꯥꯔꯇꯦꯜꯒꯤ 5G ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯋꯥꯠꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯆꯧ ꯑꯆꯧꯕ ꯁꯤꯇꯤꯁꯤꯡꯗ ꯂꯣꯏꯅꯃꯛ ꯌꯥ ꯇꯥꯔꯒꯁꯨ ꯈꯔꯗꯤ ꯋꯥꯠꯈꯤꯅꯤ ꯃꯣꯏ ꯇꯥꯋꯔ 10,000 ꯏꯟꯁꯇꯣꯜ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯌꯥꯝ ꯀꯟꯅꯗꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕꯗꯤ ꯍꯣꯠꯅꯔꯤ ꯑꯗꯣ BSNLꯁꯦ ꯁꯤꯔꯨꯔꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯨꯠꯀꯗꯩ ꯇꯧꯔꯨꯔꯕ ꯁꯔꯀꯥꯔꯒꯤ ꯑꯗꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯅꯦ ꯃꯗꯨꯗꯩꯗꯨꯗ ꯅꯧꯅ ꯍꯤꯡꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯣꯏ ꯈꯤꯇꯪ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯁꯤꯡꯒ ꯃꯥꯟꯅꯅ ꯍꯦꯛꯇ ꯖꯔ ꯖꯔ ꯌꯥꯝ ꯊꯨꯅ ꯇꯧꯁꯜꯂꯛꯄꯗꯤ ꯃꯣꯏ ꯇꯧꯔꯛꯑꯣꯏ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ BSNL SIMꯅ ꯕꯦꯂꯦꯟꯁ ꯃꯃꯜ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏ BSNL SIMꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯔꯤꯆꯥꯔꯖꯀꯨꯝꯕꯒꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯍꯣꯡꯉꯦꯕꯀꯣ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝꯃꯛ ꯇꯥꯔꯗꯤ ꯃꯥꯔꯀꯦꯠꯇ ꯀꯝꯄꯤꯇꯤꯇꯔ ꯃꯌꯥꯝ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ BSNL ꯑꯦꯌꯥꯔꯇꯦꯜ ꯖꯤꯑꯣ ꯑꯗꯩꯗꯤ ꯚꯣꯗꯥꯐꯣꯟ ꯑꯥꯏꯗꯤꯌꯥ ꯄꯨꯟꯁꯤꯜꯂꯒ BIAꯅ ꯍꯥꯏꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯝꯄꯅꯤꯁꯦ ꯈꯔ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕꯁꯦ ꯃꯁꯤ ꯈꯔꯗꯤ ꯐꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯦꯟ ꯀꯝꯄꯤꯇꯤꯇꯔꯁꯦ ꯖꯤꯑꯣꯒ ꯑꯦꯌꯥꯔꯇꯦꯜ ꯈꯛꯇ ꯉꯥꯏꯕꯒꯤ ꯖꯤꯑꯣꯒ ꯑꯦꯌꯥꯔꯇꯦꯜꯒꯅ ꯃꯥꯟꯅꯔꯒ ꯈꯨꯠꯁꯤ ꯔꯥꯁꯤ ꯇꯧꯅ ꯔꯤꯆꯥꯔꯖ ꯗꯥꯏꯔꯦꯛ ꯄ꯭ꯂꯥꯟꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ 25% ꯑꯗꯨꯝ ꯍꯦꯟꯒꯠꯇꯅ ꯔꯤꯆꯥꯔꯖꯁꯦ ꯌꯧꯈ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯝꯄꯤꯇꯤꯁꯟꯁꯦ ꯈꯔ ꯌꯥꯝꯃꯛꯑꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯥꯖꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯩꯗꯤ ꯑꯇꯣꯞꯄꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯔꯗꯤ ꯍꯟꯊꯔꯛꯀꯅꯤꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯈꯜꯂꯦ ꯋꯥꯔꯤꯁꯅ ꯍꯪꯉꯛꯑꯦ AK ꯀ꯭ꯔꯤꯌꯦꯁꯟ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯍꯣꯏ AK ꯀ꯭ꯔꯤꯌꯦꯁꯟ ꯑꯩ ꯎꯔꯦ ꯆꯪꯉꯛꯄ ꯑꯗꯣ ꯂꯥꯏꯛꯇꯤ ꯅꯝꯈꯤꯗꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯤꯡ ꯁꯨꯗꯦꯗ ꯂꯥꯏꯛ ꯃꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯗꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯑꯩꯈꯣꯏꯒꯤ
लाइफ से लोइरकान वीडियो लाइफ लोइर लेदनको थेंनब यावे कमेंट तौरपसु यावे अदुमाइना लाइफ लोइरकान थेंनबसिंगना नौना थेंनबिब चैनल ओइतारगदि आई सब्सक्राइब तौबियो अना आई खरा खोमगे हाइरगे हाइतारे अदुगा हजिक लाइफ तौरिङै मतुंगसु संगिरकपा नौना थेंनबिरो अदुगा तुंगदसु वीडियो क्या मतम मतम सु येंगिनसे हाइतारे मणिपुर की कदाई वाइदा BSNL 4G फजना फंग ब्रो है BSNL की 4G से मणिपुर की ग्रेटर इम्फाल एरिया बिष्णुपुर गुम्बा खरा प्रॉपर कोई कनो वैली की एरिया खरादी फंगदेसो टावर से अगर खनबदा मपुंग फाना मोयरांग एरिया यूंगदब माले सुम अतोप जगह सिग्नल फंगपगी टाइप अदुना BSNL से खरादी वाटखिनी वाखिनी हाइतारे फॉर फजना अखोइगी के हाइनी सिनब याबसे मफम खुदिंग लोइनमक अखोइ हुजिक एयरटेल जियो द सिनब यारे सुमाइना तौबदी खरादी वाखिनी अदो वोडाफोन गुम्बा सुदुम नेटवर्क से अखोइगी साइड अइना लेबा मफम दाइवाददी वोडाफोन आइडिया गासे फंगदेबको अदुना खरादी मतम खरादी वाटखिनी हाइतारे मणिपुर पुंबा सिंबा थुंगना फंगनबदा मी मसे नमजनबदा दम मस कना कना ओइजानो मिंजो अइना खंगहौरनी दुगा कना कना नमलेदो यिंथोकपा याइदना नमखिबनिदा आइदी फोन लेरमबदो आई संगलपदा 5 लेरमी है लेरे है ओके क्रेस चना चुमे चुमे अदुम अमा हेंगलखिबनि फलौना अदु ओइरम तारे अदु कनागे नोइना ममिंग थागा चोंथोरपा नतमनिना हाइबनि वराव यादे मैम लाइक नंबियो नंफम खंगदसु मथक्ता यावबनि हाइए रिसना होय माने लाइक नंबम उ येंगबदो स्क्रीन वारी से मखा संथरदि नुंगाइने हुजि खो येंगिबा मी मसिंग लाइक मसिंगदि मानहनि आइदनको अनौबा नौ मचंगपुदुना चंगप ओइरे अदो हांदे लेबो खoi म्या अमम तनसलदि येंग मी मसिंग चप मानना लाइक मसिंग लेदोइनेबा अदुना लाइक नमजनबिबो सेमदि सेल तिंगदबिना यु थौरगे हाइतारे को थौरगे लाइक नंबर पैसा तिंग नतमिना यु थौ हाइबे आइबा पैसा तिंगगा नमो हाइबो ओइतागदि होय आइसो अदुदि हाइबदो कितंग निंजिंग मंजिंग नगदबा अदो सेमदि फ्री ओइबनिना नमजनबियो हाइतारे म्याम तकिट किट एता नमजनबियो अनिरक तिनमुनु को अमु नमुरा म नम कनमजनलदि अमु लाइक लेरमबदो मान दोकिनेबा अदुगा DKS Entertainment na ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯌꯥꯝꯕ S23 Ultra ꯁꯤ ꯍꯧꯖꯤꯛ ꯄꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯒ ꯆꯥꯟꯅꯕ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏ DKS Entertainment ꯅ ꯍꯪꯉꯛꯏꯗꯣ ꯑꯍꯥꯟꯕꯗ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯗꯣ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯂꯣꯏꯔ ꯂꯩꯔꯦ ꯆꯥꯛ ꯂꯣꯏꯔꯒ इरू फा लुथोगा अइसे चाक लोइबगा लाइक थासरे तौने अदो इरू हाना लुथोगेना इरू लुथोए अदुगा लाइक हौरक मने अदुगा S23 Ultra की मतंगसे कोई हानादगी पाइरगा लेइबा हाइतारेने को S20 Ultra पाइरिबा ओइतारगदि मदु अपग्रेड तौद्रगसु मागी फीचरसिंग अदगी मागी फोन दो याम नुंगाइना फजना चही अनि हुम दुम सिनबा यागिनेबको अदुगा नौना अहनबा अमा ओइना लेगेना येंगबो ओइतारगदि S23 Ultra से होय चही अनि हुमगदि जुम सिनबा यानि लेबसु दुम कशु थुदुम दि काय हुमगी ममांगदा लॉन्च तोकिबा फोन अमा ओइबनिना होजि होजि मतमगी लेटेस्ट ओइबा एनोसिंग दि तंग अपग्रेड ओइबदि कदि हाइबना ति सिनबदि सेल मतमदगदि याम फजना होंगनाको अइना उगिबदा ममांगदा S23 Ultra ओइदो मालिको 75,000 दाइवाइदग उगिबा अदो हंदकसु लाकदोरे सेल अमसु होजक प्राइम डे हौदोरेदनको Amazon की Flipkart की हौदोरे अदुगा हुजिदि जून जुलाई यौसलामिना अगस्त सेप्टेम्बर कितंग तंगाइरे बिग बिलियन डे गुम्बा सेल गुम्बा अदि एक्टर सेल अचोचोबा लाआनेबको अदु कांदगदि याम फजना ममलदुदा 75 पीरेन खल्लसे अदुदा इदुदा अमुकमो अइना मागी पार्टनर ओइबा ब्रांड पार्टनर ओइबा SBI की बो हाइरो HDFC की बो हाइरो क्रेडिट कार्ड मगुम पायरदी 75,000 दुदा मु 10% इंस्टेंट डिस्काउंट है तना मु लुपा लिसिंग 8 मखाय मगुम तारक्तोइने ngam boi taragade dusu ngai busu kasu kaidi hai tare koi thamni dang ngai ga pairi bu phone dum sina ba yari dan ko suya ya da ta kai ta phone to wasat kitaba phone oy ga di khangdre adu go phone to bu dum khar ka yari ba pai ba yari bo de thamni dang ngai thoga lupa lising 5 tara
ꯑꯗꯩꯗꯤ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯦꯞ ꯇꯧꯍꯧꯕ ꯍꯥꯏꯕꯁꯦ ꯐ꯭ꯔꯤꯗ ꯄꯩꯁꯥ ꯍꯥꯏꯁꯦ ꯂꯨꯄꯥ ꯑꯝꯇ ꯐ꯭ꯔꯤꯗ ꯂꯥꯛꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯏꯃꯣꯠꯅꯤ ꯃꯁꯤ ꯃꯌꯥꯝꯅ ꯀꯩ ꯈꯟꯕꯅꯣꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯑꯈꯪ ꯈꯪꯗꯗ ꯑꯗꯨꯝ ꯇꯧꯕꯗ ꯑꯦꯗꯥꯞꯇꯔꯗꯩ ꯃꯩ ꯁ꯭ꯄꯥꯔꯛ ꯊꯣꯛꯄꯁꯦ ꯁ꯭ꯄꯥꯔꯛ ꯍꯥꯏꯗꯧ ꯃꯥꯜꯂꯦꯀꯣ ꯑꯣꯟꯊꯣꯛꯄꯁꯦ ꯑꯣꯟꯊꯣꯛꯑꯒꯗꯤ ꯌꯥꯏ ꯃꯁꯤꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ꯭ꯔꯥ ꯐꯣꯟꯗ ꯍꯥꯏ ꯑꯌꯥꯝꯕ ꯃꯗꯨ ꯈꯤꯇꯪꯗꯤ ꯐꯣꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯄꯥꯔꯛ ꯊꯣꯛꯏꯗꯣ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯌꯔꯗꯣ ꯂꯨꯖ ꯀꯅꯦꯛꯁꯟ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯇꯧꯕꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯗꯨꯗ ꯇꯠꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯇꯠꯄ ꯈꯣꯠꯄ ꯑꯗꯨ ꯌꯥꯎ ꯇꯥꯔꯒꯗꯤ ꯁ꯭ꯄꯥꯔꯛ ꯊꯣꯛꯏꯗꯣ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯃꯥꯒꯤ ꯋꯦꯌꯔ ꯑꯅꯤꯗꯣ ꯊꯦꯡꯖꯟꯅꯕꯩꯅꯦꯕ ꯑꯗꯣ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯑꯅꯤꯗꯣ ꯊꯦꯡꯖꯟꯅꯕ ꯍꯥꯏꯁꯦ ꯁ꯭ꯄꯥꯔꯛ ꯊꯣꯛꯂꯛꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯩꯈꯣꯏꯅ ꯋꯥꯠꯇꯨ ꯐꯣꯟꯒꯤ ꯆꯥꯔꯖꯔꯒꯤ ꯋꯥꯠꯇꯨꯅ ꯄꯤꯛꯄꯒꯤ ꯑꯩꯈꯣꯏ ꯃꯩ ꯍꯧꯅ ꯍꯧꯅꯗ ꯃꯩ ꯆꯥꯛꯇꯕꯩ ꯋꯥꯅꯤ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯆꯧꯕ ꯋꯥꯠꯀ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯄꯨꯅꯔꯤꯕ 220 ꯚꯣꯜꯠ ꯁꯨꯝꯕꯒꯤ ꯑꯦꯁꯤꯒꯤ ꯁꯨꯝꯕꯁꯤꯗ ꯑꯣꯏꯇꯥꯔꯗꯤ ꯃꯩ ꯍꯧ ꯆꯥꯛꯇꯣ ꯑꯗꯨꯃꯥꯏꯅ ꯆꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯁꯦꯝꯕ ꯌꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯨꯠꯅ ꯁꯨꯝ ꯂꯩꯁꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯣꯜꯇꯦꯞ ꯑꯃ ꯌꯦꯠꯁꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯃꯇꯦꯛ ꯑꯃꯈꯛ ꯊꯠꯂꯒ ꯑꯗꯨꯝ ꯁꯝꯃꯁꯨ ꯌꯥꯏ ꯑꯗꯨ ꯁꯝꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯆꯥꯔꯖꯔꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯤ ꯁꯨꯝꯕ USB ꯇꯥꯏꯞ ꯀꯩꯅꯣꯁꯦ ꯃꯅꯨꯡꯗ ꯋꯥꯌꯔ ꯃꯔꯤꯅꯤꯗꯅ ꯌꯥꯎꯔꯤꯁꯦ ꯑꯗꯨ ꯋꯥꯌꯔ ꯃꯔꯤꯁꯦ ꯃꯥꯒꯤ ꯃꯊꯧ ꯂꯣꯏ ꯂꯩꯅꯦꯕ ꯗꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯈꯣꯠꯄ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯡꯗꯣ ꯑꯗꯨꯝꯕꯒꯤꯁꯨ ꯂꯩꯕꯅꯤꯅ ꯃꯗꯣ ꯏꯁꯥꯅ ꯁꯦꯝꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯑꯃꯗ ꯔꯤꯄꯦꯌꯔꯤꯡ ꯁꯦꯟꯇꯔꯒꯨꯝꯕ ꯑꯃꯗ ꯃꯣꯏꯗ ꯁꯦꯝꯍꯟꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯒꯗꯤ ꯑꯅꯤꯗꯣ ꯊꯦꯡꯅꯗꯅꯕ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯁꯨꯄꯔ ꯁꯣꯂꯨꯇꯦꯞꯀꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯈꯤꯇꯪ ꯌꯦꯠꯁꯟꯕꯤꯔꯒ ꯑꯅꯤꯗꯣ ꯊꯦꯡꯅꯍꯟꯗꯕꯤꯗ ꯑꯗꯨꯝ ꯇꯧꯔ ꯁꯤꯖꯤꯟꯅꯕꯗꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨꯗ ꯐꯣꯟꯗꯗꯤ ꯀꯩꯁꯨ ꯊꯣꯡꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯁ꯭ꯄꯥꯔꯛ ꯑꯗꯨꯝ ꯍꯧꯍꯜꯂꯒ ꯑꯗꯨꯝ ꯊꯝ ꯇꯥꯔꯗꯤ ꯐꯣꯟꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯆꯥꯔꯖꯔꯗꯣ ꯑꯣꯏꯅ ꯆꯥꯔꯖꯔꯒꯤ ꯃꯈꯣꯛ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯑꯦꯗꯥꯞꯇꯔꯗꯣ ꯑꯦꯗꯥꯞꯇꯔꯗꯣ ꯑꯣꯏꯅ ꯆꯥꯛꯈꯤꯕꯁꯨ ꯌꯥꯏ ꯃꯌꯥꯝꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯥ ꯃꯌꯥꯝ ꯆꯥꯕꯤꯔꯕ꯭ꯔꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯝꯇꯪ ꯆꯥꯔꯒꯅ ꯆꯥꯔꯦ ꯆꯥꯔꯤꯕ ꯃꯊꯦꯜꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯔꯒꯗꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯝꯇꯪ ꯀꯃꯦꯟ ꯑꯃꯛꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗ ꯅꯠꯇꯦ ꯑꯦꯗꯥꯞꯇꯔꯗꯅꯦ ꯑꯣꯟꯊꯣꯛꯂꯒꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡ ꯁꯣꯀꯦꯠꯇꯣ ꯑꯩꯈꯣꯏꯒꯤ ꯑꯦꯗꯥꯞꯇꯔꯗꯨꯅ ꯅꯝꯁꯤꯜꯂꯤꯕ ꯃꯅꯨꯡꯒꯤ ꯀꯩꯅꯣꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯤꯟ ꯁꯣꯀꯦꯠꯀꯨꯝꯕꯗꯣ ꯑꯗꯨꯝꯕꯗ ꯃꯅꯨꯡꯗꯨꯗ ꯑꯗꯨꯝ ꯋꯥꯌꯥꯔꯤꯡꯒꯨꯝꯕꯗ ꯂꯨꯖ ꯀꯅꯦꯛꯁꯟꯒꯨꯝꯕ ꯈꯣꯠꯄ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯆꯥꯔꯖꯔꯒꯤꯗꯨꯗ ꯑꯣꯏꯇꯥꯔꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯁ꯭ꯄꯥꯔꯛ ꯑꯗꯨꯝ ꯍꯧꯍꯜꯂꯒ ꯊꯥꯀꯣꯛꯇꯣ ꯑꯦꯗꯥꯞꯇꯔꯗꯨ ꯇꯥꯏꯅꯔꯛꯀꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ 5 ꯄꯤꯟ ꯁꯣꯀꯦꯠꯇꯨ ꯃꯅꯨꯡꯗ ꯂꯨꯖ ꯂꯩꯕꯗꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝꯇꯪ ꯁꯦꯝꯖꯤꯜꯂꯒꯗꯤ ꯑꯗꯨꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯅꯤ Redmi 14 Pro ꯑꯃ ꯁꯦꯀꯦꯟ ꯍꯦꯟꯗ ꯔꯤꯄꯤꯌꯥꯔꯤꯡꯗ ꯌꯦꯡꯍꯜꯂꯨꯕꯗ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕ ꯑꯣꯏꯔꯝꯂꯦ ꯑꯗꯣ ꯁꯥ ꯇꯥꯔꯦ ꯍꯥꯏ ꯑꯗꯨꯅꯤ ꯋꯥꯔꯤꯁꯀꯤ ꯈꯛꯇ ꯅꯠꯇꯅꯀꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯃꯃꯤꯡ ꯑꯗꯨ ꯀꯥꯎꯈ꯭ꯔꯦ ꯀꯃꯦꯟ ꯑꯃꯈꯛ ꯏꯔꯦ ꯃꯌꯥꯝ ꯁꯥꯡꯅ ꯏꯔꯦ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯊꯝꯕꯅꯦꯕꯀꯣ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯝꯗ ꯍꯥꯞꯄ ꯌꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯍꯥꯄꯛꯀꯦ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦꯕꯀꯣ ꯁꯦꯀꯦꯟ ꯍꯦꯟ ꯂꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯝ ꯇꯣꯏꯅꯁꯨ ꯑꯗꯨꯝ ꯑꯩꯅꯁꯨ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯕꯗꯨꯅꯤ ꯉꯁꯥꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟ ꯂꯧꯕ ꯍꯥꯏꯁꯤꯇꯕꯨ ꯐꯣꯟꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯅꯠꯇꯦ ꯐꯣꯟꯗꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯏꯁꯇꯣꯔꯁꯤꯡꯗꯒ ꯌꯣꯜꯂꯤꯕ ꯑꯦꯄꯜꯒꯤ ꯁꯦꯀꯦꯟ ꯍꯦꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯁ ꯐꯣꯟꯗ ꯑꯁ ꯐꯔꯕꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯇꯧꯅꯩ ꯃꯌꯥꯝꯁꯦ ꯑꯗꯨ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯨꯕꯖꯥꯠꯅꯤ ꯑꯗꯨ ꯂꯩꯔꯨꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯐꯣꯟꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯊꯥ ꯐꯥꯔꯛꯄꯗ ꯃꯥꯒꯤ ꯊꯣꯛꯑꯦ ꯀꯥꯏꯅ ꯃꯌꯥꯝ ꯁꯥꯡꯅ ꯀꯃꯦꯟꯇꯨ ꯏꯔꯛꯑꯦ ꯀꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯌꯨꯖꯔꯁꯤꯡꯅ ꯂꯩꯔꯨꯔꯒ ꯁꯤꯖꯤꯟꯅꯔꯨꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩ ꯈꯛꯇꯅ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯁꯨ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯐꯣꯟ ꯑꯃ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕ ꯍꯥꯏꯕꯁꯤꯇꯕꯨ ꯁꯝꯅ ꯐꯅꯌꯥꯝ ꯐꯕ ꯑꯣꯏꯇꯥꯔꯒꯁꯨ ꯃꯤ ꯑꯃꯅ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯊꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯗꯕꯅꯤ ꯑꯗꯣ
mari makhong khangna aina sinamba phone ama em si kaim problem natagana aina khangna chanaba refurbish phone oina leibase hoige online shopping stores ngai fadana yengadaba si kari kai lei yengba yai haise aina si mamang matang da mamang da su video ma I semagadi hapkhramni ko ado waris na thengnadriba oiragadi adu changa gamta yengsenbi waris khakta na ten haise atopa mayam na su adumaina leige khalamba leiraga su madu yengbada khitangdi kanagadra aina adumain khalle chare yen oina tawre yaba ngasidi hai as dikes madu hakchang nungai te ko tabada pau su tabada hakchang nungai ta fawi yamna yambasu aidi ngasi su nga pakora iwamba tawre masi yambagi se kaino ma yaure masi koi mayam amtang kanada yaroi duri thangjanu maijing je hauraga pulap sasan bra karino thangjanu maijing ga hauba sadana ba hai thangjanu maijing sabi ade mayam je loi suti leina mi sangna banina lakani aina khara awa ba se thengara pidradi yaroi duri thangjanu maijing khudingi aina live tawbo khudingi yamba khara khara tawra iye sound si nungai te pat pat tat le haise warisna aina adu u comment du ure ba ko ai wa ngang na aduga ai like si yeng bani ai 5G su phangi ngonda di kai go problem amta su leibu de di connecting kari ka tharak pasu u de do yam nungai tragadi amtanga comment to sembiro ai kakthalaga mu hobra hodabra adu yargana yare na amtang to sembiro network ki oidoira natraga ai microphone di sida dum lei am nakna aina ngang si mixing na dum taram dong ma le khalle Samsung headphone thingjanbam yaude Bluetooth na adoira natraga type C diduga karambana kanagani headphone si bro hai koigi headphone gi matang se ai masigi video se ai semaganda ai thagat khidraba male ai ngasi daina tha ahum mari ngi mang da semaganda ai phone da lei gibra ai top mafam am da sigi room se nataba top ka am da lei nge da ai sem di sem garbane buko ado ai thagat khidraba male ado aduga loinana adu kaigumba ai thagat tribo oitara ga ina namgraba video leiramaga ai soidana ai mayam da thagalaga so hairake khangan ge aduga hojiki hangaiba take it aina thabo channel jina hangaiba question ji pakhom oina hi haiba tara ga khoi ge bluetooth kumba se khoi yamna mamal yam yang bai wana taba mamal kitang yamaga aduga khoi sound engineering fazana tauba dolby atmos ki boiro natra atopa kaino maming leiba dugumba kaino mana sound kaino mana semak galu collaboration taro ga semak pa dugumba faba singdadi latency leitaba haitare ni ko ngasai gi bluetooth hairista bu phone dagi wave oina khoi electromagnetic wave oina thadu ga madugi wave to amu bluetooth ki receiver du namu receive taro ga sound amu convert to ina duna latency gumba lei wari sana bugumba game sana bugumba da lei bane bu ko aduna millisecond da second khara lei bane khangda bane bu khudak tadi adu ngasai gi type c gumba duna di adugi latency gumba dus lei ra roi aduga direct type c gi dagi khoi gi lupa cham yang khai chani ga piba khoi gi chani yang khai ga piba lei ri bu ko type c gi speaker da headphone da aina machine ra me bu ko board ke ram do male madudo aduduna hena nungai bu dong to bai tari sei ta bu gumba kai gumba da di wangang ba da game sana bu gumba da latency se lei roi ba aduna mamal honga ga su pha ba gi di type c duna hena fai adugu type c du su mu koi ko khara brand quality lei ba khara yenga lei biro aduga chana da su lei bane ko type c ne ne ta ma da thing jala ya da su lei bane aduga bluetooth ki oi common oina loi chana da su lei roi adu bluetooth ki oi tar gadi lupa lising ani ahum mu ka piba adai mu ka piba phaba sum lei adu yoraga di adum nungai re khoi gi OnePlus ki ama aina machinery bu khoji ulak ki mayam ai OnePlus ki machine e ko sigi OnePlus ki je si yam nungai ai sina ba am kui re sigi fo sigi keno se lupa lising manga dai mu ka pi ki pite to sina tabada aina handa kama khoi gi MI gi ama ko earpiece ama ka bluetooth headset hai ta na dum ma ka aina sigi channel gi community post so ai hap ki ne ma si lupa lising ahum gi ren stamp phaba oire na adugi do habe changa yeng biu community post adugi pot to yenga pamaga di madu afaba pot amati oye aduna ani si manungda karamana fani habagi idea dudi ai hapeti hagira masi kitang kano to ga samam na ai ga su ko aina hai sida gyan ta ba ai haiduk pa hitabagi khoi gi gyan ta ba wa laga su dum mathang adum comment tawbiro welcome lakpioi now sing hai yamana kawi mayam chak sarama taba sasan batari thangja dara numai jing numit tara haida bida sasan ga dabne mase yam base thangja numai jing kuting nga gumba yen gumba yam toi tawe ba ai live hek tha kuting nganu tawe ya gumba yen tawe ya gumba adum hairak pai tare haida bida koi mayam tang
ꯍꯧꯅꯔꯒ ꯇꯨꯃꯤꯟꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯀꯥꯞꯁꯟꯈꯤꯕ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯔꯦ ꯑꯋꯥꯕꯁꯤ ꯊꯦꯡ ꯄꯤꯗ ꯌꯥꯔꯣꯏꯗꯣꯏ ꯏꯌꯥꯝꯕꯁꯦ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯌꯦꯟ ꯆꯥꯏ ꯉꯥ ꯆꯥꯏꯅ ꯆꯥꯕ ꯐꯪꯗꯕ ꯑꯩꯈꯣꯏꯗ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯑꯦꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯌꯥꯝꯕ ꯑꯍꯥꯎꯕ ꯌꯦꯟꯁꯥꯡ ꯆꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯂꯩꯇ꯭ꯔꯦ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕ ꯍꯥꯏꯕꯗꯨꯅ ꯌꯥꯝꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯃꯥꯏꯅꯔ ꯑꯣꯏꯕ ꯀꯩꯅꯣꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯑꯣꯏꯕ ꯋꯥꯈꯜ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯧꯔ ꯂꯩꯕꯁꯦ ꯑꯗꯣ ꯍꯥꯏꯅꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎꯕ ꯈꯤꯇꯪ ꯆꯥꯕꯗꯨꯅ ꯐꯩꯌꯦꯕ ꯃꯌꯥꯝ ꯀꯩꯅꯣ ꯃꯌꯥꯝ ꯆꯥꯗꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕ ꯆꯥꯕꯅꯤ ꯍꯥꯏꯗꯣ ꯆꯥꯅꯕ ꯍꯤꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯍꯤꯡꯅꯕ ꯆꯥꯕꯅꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯥꯏꯐꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯕ ꯉꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯕ ꯉꯝꯃꯒꯗꯤ ꯑꯩꯁꯦ ꯑꯩ ꯋꯥꯈꯜꯗꯁꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯉꯝꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯁꯨ ꯇꯧꯅꯤꯡꯉꯁꯨ ꯇꯧꯕ ꯉꯝꯗꯕꯒꯤ ꯈꯣꯡ ꯈꯨꯠ ꯄꯨꯜꯂꯒ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯇꯧꯔꯦ ꯃꯗꯨꯅ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯦ ꯊꯣꯡꯕ ꯐꯔꯛ ꯇꯥꯕꯩꯅꯦ ꯍꯣꯇꯦꯜꯗ ꯍꯦꯛꯇ ꯂꯩꯕꯅꯦ ꯌꯨꯝꯗ ꯊꯣꯡꯕꯁꯨ ꯌꯥꯎꯏ ꯍꯥꯏ ꯑꯣ ꯍꯣꯏ ꯏꯌꯥꯝꯕꯒꯤꯁꯦ ꯃꯥꯒꯤ ꯌꯨꯝꯗ ꯃꯤ ꯑꯍꯨꯝꯈꯛ ꯂꯩꯕꯒꯤ ꯃꯤꯁꯨ ꯂꯤꯛꯄꯗꯨꯗ ꯊꯣꯡꯕ ꯐꯔꯛ ꯇꯥꯔꯁꯨ ꯑꯗꯨꯝ ꯍꯣꯇꯦꯜꯗꯩ ꯂꯩꯕ ꯌꯥꯏꯗ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯑꯄꯤꯛꯄ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯦ ꯑꯗꯣ ꯃꯁꯤ ꯈꯨꯗꯝꯁꯦ ꯏꯌꯥꯝꯕꯒꯤꯁꯨ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯄꯤꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯑꯗꯩꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯩ ꯂꯩꯗꯅ ꯑꯗꯨ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯉꯥꯡꯁꯤꯡꯁꯨ ꯁꯨꯇꯤ ꯂꯩꯕ ꯑꯗꯩꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯑꯌꯥꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯔꯒꯁꯨ ꯁꯨꯇꯤꯒ ꯂꯩꯕ ꯃꯌꯥꯝ ꯂꯣꯏꯅ ꯄꯨꯟꯕ ꯃꯇꯝꯅꯤꯅ ꯑꯗꯨꯝ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯑꯗꯨꯝ ꯆꯥꯕ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯍꯥꯏꯁꯦ ꯁꯨꯝ ꯃꯁꯤꯗꯤ ꯀꯃꯟ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯣꯜ ꯄꯥꯛ ꯍꯥꯏꯅ ꯊꯥꯕ ꯑꯃꯅ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯐ꯭ꯔꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯕ ꯋꯦꯕꯁꯥꯏꯠ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯋꯦꯕꯁꯥꯏꯠ ꯑꯣꯏꯅꯗꯤ ꯃꯣꯏꯁꯦ ꯊꯤꯡꯖꯤꯟꯈ꯭ꯔꯕ ꯃꯥꯜꯂꯤꯀꯣ ꯑꯩ ꯌꯥꯝ ꯀꯟꯅꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯈꯛ ꯂꯩꯕꯅꯦ ꯃꯣꯕꯥꯏꯜꯗꯁꯨ ꯍꯥꯞꯄ ꯌꯥꯕꯅꯦꯕꯀꯣ ꯃꯣꯕꯥꯏꯜꯗꯒꯤꯁꯦ ꯂꯣꯟꯁ ꯇꯧꯕꯒ ꯑꯗꯨꯝ ꯐꯪꯉꯝꯅꯦ ꯄꯥꯏꯔꯦꯇꯦꯠ ꯑꯣꯏꯕꯁꯦ ꯑꯩ ꯃꯁꯤ ꯍꯥꯏ ꯍꯥꯏꯅ ꯅꯠꯇꯦ ꯑꯗꯣ ꯍꯤꯟꯗꯤꯒꯤꯕꯨ ꯑꯣꯏꯔꯁꯨ ꯏꯪꯂꯤꯁꯀꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯐꯪꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯨ ꯗꯤꯀꯦꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯍꯨꯋꯥꯋꯦ ꯕ꯭ꯔꯥꯟ ꯁ꯭ꯃꯥꯔꯠ ꯐꯣꯟꯒꯤ ꯗꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯂꯤꯗꯣ ꯇꯁꯦꯡꯅ ꯆꯨꯝꯕꯖꯥꯠꯂ ꯀꯩ ꯍꯥꯏꯅꯣ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯣꯟꯅꯒ ꯈꯨꯠ ꯑꯣꯏꯅꯒ ꯄꯥꯏꯔꯒ ꯐꯣꯟ ꯑꯃꯒꯤ ꯃꯄꯥꯗ ꯄꯨꯔꯒ ꯍꯥꯞꯄꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯑꯦꯟ ꯑꯦꯐ ꯁꯤꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯗꯣꯏꯅꯤ ꯀꯣ ꯑꯦꯟ ꯑꯦꯐ ꯁꯤꯗꯩ ꯑꯣꯏꯗꯣꯏꯅꯤ ꯑꯦꯟ ꯑꯦꯐ ꯁꯤꯗꯒꯤ ꯗꯦꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯁꯤꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯁꯦ ꯗꯤꯀꯦꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯔꯛꯏꯁꯦ ꯆꯨꯝꯕꯖꯥꯠꯂꯣ ꯍꯥꯏꯔꯒ ꯈꯨꯠ ꯑꯣꯏꯅꯒ ꯍꯥꯏꯗꯧ ꯃꯥꯜꯂꯦꯕꯀꯣ ꯄꯥꯏꯔꯒ ꯐꯣꯟ ꯑꯃꯒꯤ ꯃꯄꯥꯗ ꯄꯨꯔꯒ ꯇꯦꯕꯜ ꯇꯧꯔꯒ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ꯭ꯔꯥ ꯑꯩ ꯃꯗꯨ ꯊꯦꯡꯅꯗ꯭ꯔꯤ ꯗꯤꯀꯦꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯣ ꯀꯅꯦꯛꯁꯟ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯐꯣꯟꯗꯨ ꯑꯅꯤꯗꯨꯒꯤ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯗ꯭ꯔꯤ ꯑꯗꯨꯅ ꯐꯖꯅ ꯃꯌꯦꯛꯁꯦ ꯂꯥꯏꯐꯁꯦ ꯉꯁꯤꯁꯦ ꯃꯤꯕꯨꯗꯤ ꯑꯗꯨꯝ
ꯆꯥꯡ ꯑꯝꯇ ꯅꯍꯥꯟꯒꯤ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯍꯥꯟꯅ ꯌꯦꯡꯕꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯁꯦ ꯀꯃꯦꯟ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯗꯨꯒ ꯂꯥꯏꯚꯇ ꯑꯗꯨꯝ ꯌꯥꯎꯔ ꯁꯔꯨꯛ ꯑꯗꯨꯝ ꯌꯥꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯇꯕꯗꯧꯅ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯌꯦꯡꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯔꯛꯇꯕ ꯑꯣꯏꯔꯒꯗꯤ ꯆꯥꯛ ꯆꯥꯔꯕ ꯑꯣꯏꯇꯔꯒꯁꯨ ꯆꯥꯔꯦꯇꯁꯨ ꯍꯥꯏꯔꯒꯁꯨ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯄꯠ ꯄꯠ ꯇꯠꯂꯦ ꯏꯌꯥꯝꯕ ꯍꯥꯏꯌꯦ ꯗꯤꯀꯦ ꯁꯦꯟꯇꯔꯗ ꯅꯪ ꯌꯥꯔꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣ ꯀꯩꯅꯣ ꯇꯧꯕ ꯄꯠ ꯄꯠ ꯇꯠꯂꯦ ꯍꯥꯏꯁꯦ ꯁꯥꯎꯟꯁꯦ ꯌꯥꯝ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏꯀꯣ ꯃꯌꯥꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦꯅ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯣ ꯉꯁꯥꯏ ꯃꯃꯥꯡꯗ ꯗꯤ ꯀꯦꯁ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅ ꯄꯠ ꯄꯠ ꯇꯠꯂꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯥꯔꯦ ꯄꯠ ꯄꯠ ꯇꯠꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯅꯦꯠꯋꯥꯛ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅꯁꯨ ꯍꯥꯏꯔꯦ ꯔꯥꯍꯨꯜ ꯒꯦꯂꯦꯛꯁꯤ ꯊꯥꯕ ꯑꯃꯅꯁꯨ ꯑꯗꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯄꯠ ꯄꯠ ꯇꯠꯂꯦ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯌꯦꯡꯉꯤꯅꯦꯕꯀꯣ ꯑꯩꯒꯤ ꯅꯦꯠꯋꯥꯛ ꯕꯥꯔꯁꯦ ꯁꯤꯁꯨ ꯐꯨꯜꯗ ꯀꯥꯏꯌꯦꯕ ꯑꯗꯨꯒ 5Gꯁꯨ ꯑꯣꯏꯔꯤꯅꯦꯕ ꯑꯗꯣ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯇꯥꯏꯌꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯋꯥꯔꯤꯁꯅ ꯑꯃꯨꯛ ꯇꯥꯗꯦꯅ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯌꯥꯎꯔꯦ ꯃꯊꯛꯇ ꯀꯃꯦꯟ ꯈꯔ ꯆꯤꯊꯍꯧꯕꯗꯣ ꯑꯩ ꯄꯥꯔꯛꯑꯒꯦꯀꯣ ꯕ꯭ꯔꯣ ꯑꯥꯏꯐꯣꯟꯁꯦ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯥꯏꯐꯣꯟꯕꯨ ꯄꯥꯏꯔꯗꯤ ꯁꯥꯎꯠ ꯑꯥꯎꯠ ꯀꯝ ꯁꯣ ꯑꯥꯎꯠ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯇꯧꯅꯩꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯔꯥꯍꯨꯜ ꯒꯦꯂꯦꯛꯁꯤ ꯑꯜꯇ꯭ꯔꯥ ꯐꯦꯟ ꯍꯥꯏꯅ ꯊꯥꯕ ꯑꯃꯅ ꯔꯥꯍꯨꯜ ꯃꯁꯤ ꯐꯣꯟ ꯄꯥꯏꯔꯤꯕ ꯃꯤꯗꯨꯒꯤ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯥꯏꯐꯣꯟ ꯄꯥꯝꯕꯗꯨꯕꯨꯗꯤ ꯄꯥꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄ꯭रीꯃꯤꯌꯝ ꯑꯣꯏꯕ ꯌꯥꯝ ꯐ꯭ꯂꯦꯛꯁꯤꯞ ꯑꯣꯏꯕ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯥꯕꯒꯤ ꯑꯗꯨꯒ ꯗꯦꯇꯥ ꯄ꯭ꯔꯥꯏꯚꯦꯁꯤꯒꯨꯝꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯐꯤꯆꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯃꯉꯣꯟꯗ ꯑꯥꯏꯐꯣꯟꯗ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏꯐꯣꯟ 13ꯅ ꯑꯩ ꯑꯃ ꯄꯥꯏꯔꯦ ꯂꯨꯄꯥ 9,000 ꯔꯦꯟꯖꯇ ꯐꯪꯉꯤ ꯍꯧꯖꯤꯛꯁꯦ ꯑꯥꯏꯐꯣꯟ 13 ꯄꯥꯏꯕ ꯃꯤ ꯑꯃꯒ ꯒꯦꯂꯦꯛꯁꯤꯒꯤ ꯁꯦꯝꯁꯪꯒꯤ ꯒꯦꯂꯦꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯜꯇ꯭ꯔꯥ ꯁꯤꯔꯤꯁꯇ ꯑꯩꯈꯣꯏꯒꯤ S24 ꯑꯜꯇ꯭ꯔꯥ S25 ꯑꯜꯇ꯭ꯔꯥ ꯄꯥꯏꯕ ꯃꯤ ꯑꯃꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯌꯥꯝꯗꯨꯅ ꯑꯥꯏꯐꯣꯟ ꯄꯥꯏꯕꯗꯨꯅ ꯍꯦꯟꯅ ꯌꯥꯝ ꯀ꯭ꯂꯥꯁꯤ ꯑꯣꯏꯕ ꯌꯥꯝꯅ ꯁ꯭ꯇꯦꯇꯁ ꯂꯩꯕ ꯑꯗꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯅꯦꯅ ꯑꯩ ꯂꯧꯋꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯜꯂꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯃꯃꯜꯗ ꯌꯦꯡꯉꯒ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯥꯏꯐꯣꯟ 13ꯒꯤ ꯂꯨꯄꯥ 9,000 ꯄꯤꯕꯗꯨꯗꯤ ꯒꯦꯂꯦꯛꯁꯤ ꯑꯜꯇ꯭ꯔꯥꯗꯨꯗꯤ ꯂꯨꯄꯥ ꯂꯥꯛ ꯃꯌꯥꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯄꯩꯁꯥꯗ ꯌꯦꯡꯉꯁꯨ ꯃꯥꯅ ꯍꯦꯟꯅ ꯇꯥꯡꯉꯤꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯥꯏꯐꯣꯟ ꯄꯥꯏꯔꯒꯗꯤ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯋꯥꯈꯜ ꯑꯃꯈꯛ ꯂꯩꯈꯤꯕꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯕꯤꯍꯥꯔꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯀ꯭ꯂꯥꯁ 10, 11 ꯀꯥꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯃꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔ ꯃꯃꯥꯡꯗ ꯂꯩ ꯌꯣꯟꯕ ꯃꯌꯥꯝꯗꯣ ꯊꯦꯡꯅꯔꯝꯃꯅꯤ ꯂꯩ ꯌꯣꯟꯕ ꯂꯩ ꯌꯣꯟꯖꯕ ꯑꯗꯨꯅ ꯅꯣꯡꯃꯗ ꯂꯩ ꯌꯣꯟꯕꯗ ꯂꯨꯄꯥ ꯀꯌꯥ ꯇꯣꯡꯗꯣꯏꯅꯣ ꯂꯨꯄꯥ 500ꯁꯨ ꯍꯥꯏꯔꯣ 1,000 ꯇꯣꯡꯍꯜꯂꯁꯤꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯏꯃꯨꯡ ꯆꯂꯥꯏꯔꯛꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯋꯥꯅ ꯅꯥꯅ ꯇꯨꯡꯁꯤꯟꯖꯕ ꯑꯩꯈꯣꯏꯒꯤ ꯂꯨꯄا ꯂꯥꯛ ꯀꯌꯥ ꯄꯨꯔꯀꯥꯟꯗ ꯀꯦꯁ ꯑꯣꯏꯅ ꯄꯨꯔꯒ ꯃꯃꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯅꯤꯡꯉꯥꯏ ꯇꯧꯋꯦꯅ ꯑꯥꯏꯐꯣꯟ ꯂꯩꯕꯤꯕꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯗꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯥꯏꯐꯣꯟ ꯄꯥꯏꯔꯒꯗꯤ ꯑꯩꯁꯦ ꯅꯨꯄꯤꯅꯒ ꯄꯥꯝꯃꯛꯑꯅꯤ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯌꯥꯔꯛꯑꯅꯤ ꯑꯩꯁꯦ ꯄꯩꯁా ꯄꯥꯏꯕ ꯃꯤ ꯃꯥꯜꯂꯅꯤ ꯃꯌꯨꯝꯗꯅ ꯖꯤꯡꯒ ꯑꯍꯣꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯑꯥꯏꯐꯣꯟ ꯄꯥꯏꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯥꯏꯐꯣꯟꯗꯨ ꯂꯨꯄꯥ ꯂꯥꯛ ꯄꯤꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨꯝꯒꯤ ꯖꯤꯡꯒ ꯑꯍꯣꯕꯗꯨ ꯀꯨꯞ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯈꯔ ꯈꯟꯕ ꯉꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡꯅ
ꯂꯥꯛ ꯂꯥꯛꯇꯣ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯃꯤꯅ ꯄꯥꯏꯕꯗꯨꯗꯤ ꯃꯣꯏꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯃꯣꯏꯒꯤ ꯂꯤꯚꯤꯡ ꯁ꯭ꯇꯦꯟꯗꯔꯠ ꯑꯗꯒꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯅꯕꯅꯤꯅ ꯃꯗꯨꯗꯤ ꯄꯥꯏꯐꯝꯁꯨ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯃꯤꯇꯤꯡ ꯑꯃ ꯆꯠꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯥꯏꯐꯣꯟ ꯄꯥꯏꯔꯒ ꯑꯩꯅ ꯂꯨꯄꯥ 15,000 ꯄꯤꯕ ꯄꯣꯠ ꯑꯃ ꯄꯥꯏ ꯇꯥꯔꯒꯗꯤ ꯄꯨꯊꯣꯛꯄꯗ ꯏꯀꯥꯏꯕꯨ ꯍꯥꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯒ ꯃꯥꯒ ꯂꯦꯚꯦꯜ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯕꯤꯖꯤꯅꯦꯁꯀꯤꯗꯤ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯗꯤꯜꯂꯤꯡ ꯃꯌꯥꯝ ꯇꯧꯔꯛꯀꯗꯣꯏꯅꯤꯅ ꯃꯗꯨꯒꯤ ꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯥꯏꯐꯣꯟ ꯄꯥꯏꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯀꯃꯟꯅꯔ ꯑꯃꯅ ꯀꯃꯟ ꯄꯤꯄꯜ ꯑꯃꯅ ꯑꯥꯏꯐꯣꯟꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗꯕꯤꯗ ꯃꯤ ꯄꯥꯏꯅꯩꯅ ꯄꯥꯏꯕꯁꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯄꯅꯅꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯦ ꯔꯥꯍꯨꯜ ꯑꯗꯨꯒ ꯕꯟꯇꯁꯤ ꯌꯥꯝꯅ ꯃꯌꯥꯝ ꯆꯥꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯈꯔ ꯌꯥꯎꯅꯔꯝꯅꯤ ꯆꯥꯕ ꯆꯥꯗꯕ ꯏꯌꯥꯝꯕꯗꯤ ꯆꯥꯔꯦ ꯍꯥꯏꯈ꯭ꯔꯦ ꯉꯁꯥꯏ ꯀꯩꯅꯣ ꯌꯥꯝꯅ ꯁꯥꯝ ꯍꯩꯇꯦ ꯑꯗꯨꯒ ꯆꯥꯕ ꯌꯥꯎꯔꯒꯗꯤ ꯆꯥꯔꯦꯅ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯆꯥꯗ꯭ꯔꯤꯕꯁꯤꯡꯁꯨ ꯆꯥꯗ꯭ꯔꯦꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯃꯈꯥ ꯁꯥꯊꯕ ꯌꯥꯅꯕ ꯏꯆꯟ ꯊꯥꯗꯣꯏ ꯁꯅꯥ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯇ ꯍꯥꯏꯅ ꯍꯥꯏꯔꯤ ꯍꯣꯏ ꯑꯗꯨꯝ ꯀꯃꯦꯟꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯇꯥꯔꯤꯌꯦꯅ ꯍꯥꯏꯔꯦ ꯄꯠ ꯄꯠ ꯇꯠꯂꯦꯅ ꯍꯥꯏꯕꯁꯦ ꯉꯁꯥꯏ ꯈꯪꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯦꯛꯇꯤ ꯁꯦꯡꯉꯦ ꯏꯌꯥꯝꯕ ꯄꯠ ꯄꯠ ꯇꯠꯄꯗꯣ ꯑꯗꯨꯝ ꯇꯠꯂꯦ ꯍꯥꯏꯌꯦꯀꯣ ꯃꯗꯨ ꯅꯦꯠꯋꯥꯛꯅ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯅꯔ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯁꯨ ꯑꯗꯨꯝ ꯑꯣꯟ ꯂꯩ ꯃꯁꯤꯅꯁꯨ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯋꯥꯔꯤꯁꯅ ꯑꯃꯨꯛ ꯏꯟꯐꯤꯅꯤꯛꯁ ꯐꯣꯟ ꯑꯃ ꯍꯦꯡ ꯌꯥꯝ ꯆꯠꯂꯤ ꯔꯦꯝꯁꯨ 8 GB ꯔꯦꯝꯅꯤ ꯁ꯭ꯇꯣꯔꯦꯖꯁꯨ ꯐꯨꯜ ꯑꯣꯏꯕ ꯅꯠꯇꯦ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯨ 10 ꯁꯨꯅ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏ ꯑꯗꯨ ꯋꯥꯔꯤꯁ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯃ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯐꯣꯟ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯣꯔꯦꯖ ꯔꯦꯝꯗꯨ ꯈꯛꯇꯒꯤ ꯃꯈꯥ ꯄꯣꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯄꯟꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨꯒꯤ ꯁꯣꯐꯋꯦꯌꯔꯁꯦ ꯃꯣꯏꯒꯤ UI ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯟꯐꯤꯅꯤꯛꯁꯀꯤ UI ꯀꯔꯤ ꯁꯤꯖꯤꯟꯅꯕꯅꯣ ꯁꯦꯝꯁꯪꯒꯤꯅ One UI ꯁꯤꯖꯤꯟꯅꯔꯦ ꯑꯦꯄꯜꯒꯤꯅ ꯑꯦꯄꯜꯒꯤ iOS ꯁꯤꯖꯤꯟꯅꯔꯦ ꯑꯁꯨꯃꯥꯏꯅ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔ ꯑꯗꯒꯤ ꯃꯥ ꯍꯥꯔꯗꯋꯦꯌꯔ ꯍꯥꯏꯇꯥꯔꯦ ꯔꯦꯝ ꯄ꯭ꯂꯁ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯔꯦꯝꯁꯦ ꯍꯦꯛꯇ 12 GB ꯑꯣꯏꯔꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ ꯃꯌꯥꯝꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯁꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯦꯕ ꯃꯌꯥꯝꯅ ꯊꯤꯅꯩꯁꯦ ꯐꯣꯟꯁꯦ ꯅꯨꯡꯉꯥꯏꯕ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯑꯗꯨꯅꯅꯦꯕ ꯑꯦꯄꯜ ꯄꯥꯝꯅꯔꯤꯕ ꯑꯗꯩ ꯁꯦꯝꯁꯪ ꯄꯥꯝꯅꯔꯤꯕ ꯋꯥꯟ ꯄ꯭ꯂꯁ ꯀꯥꯏꯅ ꯁꯖꯦꯁ ꯇꯧꯅꯔꯤꯁꯦ ꯃꯣꯏꯒꯤ UI ꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯣꯏꯒꯤ OS ꯁꯤꯡꯗꯣꯀꯣ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯅꯨꯡꯉꯥꯏꯕꯗꯨꯅꯅꯦꯕ ꯑꯗꯨꯅ ꯐꯣꯟ ꯑꯃ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯔꯦꯝ ꯆꯥꯎꯔꯒ ꯍꯦꯛꯇ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯁꯣꯐꯋꯦꯌꯔ ꯍꯥꯔꯗꯋꯦꯌꯔ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯀꯣꯝꯕꯤꯅꯦꯁꯟ ꯑꯃ ꯆꯪꯉꯦ ꯑꯗꯨꯅꯅꯤ ꯋꯥꯔꯤꯁꯅ ꯇꯥꯏ ꯍꯥꯏꯔꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯈꯔ ꯐꯔꯦꯅ ꯍꯥꯏꯔꯦ ꯏꯌꯥꯝꯕꯅ ꯑꯗꯨꯒ ꯑꯩꯗꯤ ꯇꯥꯏꯗ ꯇꯞꯇꯦꯗ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯊꯣꯏꯄꯨ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯍꯥꯏꯅꯤ ꯏꯌꯥꯝꯕ S25 Ultra versus iPhone 16 Pro ꯏꯌꯥꯝꯕ ꯑꯅꯤ ꯈꯦꯠꯅꯕ ꯍꯥꯏ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯏ ꯐꯤꯆꯔꯁꯤꯗꯤ ꯇꯣꯉꯥꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯄꯜꯒꯤꯗꯤ ꯑꯃꯨꯛ A18 Bionic chipset ꯍꯥꯞꯄꯤ S25ꯀꯤꯗꯅ ꯑꯃꯨꯛ Snapdragon ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯦ ꯑꯗꯩꯗꯤ ꯀꯦꯃꯦꯔꯥ ꯍꯥꯏꯔꯦ ꯃꯦꯒꯥꯄꯤꯛꯁꯦꯜꯗ ꯃꯌꯥꯝ ꯈꯦꯠꯅꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯈꯦꯠꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯖꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯄ꯭ꯔꯤꯐꯔꯦꯟꯁꯁꯦ ꯐꯣꯟ ꯑꯃ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯀꯩꯗꯧꯕꯒꯤ ꯂꯩꯗꯣꯏꯅꯣ ꯍꯥꯏꯁꯦ ꯃꯁꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯑꯩ ꯃꯃꯥꯡꯗ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤꯅ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯃꯌꯦꯛ ꯁꯦꯡꯕ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯐꯣꯟ ꯄꯥꯝꯃꯛꯀꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕꯅꯤ ꯒꯦꯝ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯄꯥꯝꯃꯛꯀꯅꯤ ꯑꯗꯨꯅ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯈꯦꯠꯅꯕꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯃꯛꯇꯤ ꯑꯐꯕ ꯐꯣꯟ ꯉꯥꯛꯇꯅꯤ ꯐ꯭ꯂꯦꯒꯁꯤꯞ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟꯁꯤꯡ ꯉꯥꯛꯇꯅꯦꯕ ꯁꯦꯝꯁꯪꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯃꯣꯁꯅꯤ ꯑꯥꯏꯐꯣꯟꯒꯤꯁꯨ ꯇꯣꯞ ꯃꯣꯁꯅꯤ ꯑꯗꯨ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯑꯃ ꯂꯩꯕ ꯍꯥꯏꯁꯦ ꯑꯃ ꯍꯦꯛꯇ ꯂꯩꯕ ꯌꯥꯔꯦ ꯃꯁꯤ ꯐꯠꯇꯕ ꯐꯣꯟ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯃꯁꯤꯗ ꯐꯠꯇꯦ ꯍꯥꯏꯅꯤꯡꯉꯥꯏꯁꯦ ꯑꯌꯥꯝꯕꯅ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕꯗꯣ ꯑꯩꯅ ꯂꯨꯄꯥ ꯀꯌꯥ ꯄꯨꯊꯣꯛꯄ ꯉꯝꯃꯤ ꯑꯩ ꯀꯌꯥ ꯐꯥꯎꯕ ꯄꯨꯊꯣꯛꯑ ꯂꯩꯕ ꯉꯝꯃꯤ ꯑꯗ ꯑꯩꯒꯤ ꯑꯦꯐꯣꯔꯗꯦꯕꯤꯂꯤꯇꯤꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯅꯤꯁꯤꯗꯤ ꯍꯥꯏꯇꯥꯔꯗꯤ ꯔꯥꯍꯨꯜꯅ ꯕ꯭ꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯐꯣꯟꯁꯤ ꯀꯔꯝꯕꯅꯣ ꯅꯣꯂꯦꯖ ꯑꯣꯏꯖꯍꯧꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯀꯃꯟ ꯄꯤꯄꯜꯁꯤꯡꯅ ꯀꯃꯟꯅꯔꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯐꯣꯟꯁꯤ ꯁꯤꯒꯤ iPhone 16 Pro ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ S25 Ultra ꯁꯨꯃꯥꯏꯅ ꯑꯗꯩꯗꯤ Huawei P70 Ultra ꯀꯥꯏꯅ ꯂꯩꯗꯣ ꯑꯗꯨꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯅꯠꯇꯕꯤꯗ ꯁ꯭ꯄꯤꯁꯦꯜ ꯏꯗꯤꯁꯟ ꯈꯔ ꯂꯩꯌꯦ ꯑꯥꯏꯐꯣꯟꯒꯤꯗꯒ ꯑꯩꯈꯣꯏ ꯒꯣꯜꯒꯤꯅꯒ ꯁꯃꯣꯏꯀ ꯁꯥꯕ ꯂꯥꯛ ꯗꯥꯏꯃꯟꯒ ꯊꯤꯟꯕ ꯑꯗꯨꯝꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯐꯣꯟꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯐꯣꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯀꯃꯟ ꯄꯤꯄꯜꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯔꯤꯕ ꯐꯣꯟꯁꯤꯡꯁꯦ ꯑꯁꯤ ꯉꯥꯛꯇꯅꯤ ꯂꯨꯄꯥ 1,30,000-1,40,000-1,90,000ꯒ ꯌꯧꯔꯤꯁꯦ iPhone 16 Proꯗ ꯑꯩꯈꯣꯏꯒꯤ 1 TBꯒꯤ ꯚꯦꯔꯤꯌꯦꯟꯠꯀ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯁꯤꯡꯗꯨꯅ ꯌꯥꯝ ꯇꯥꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯑꯣꯏꯗꯣꯏꯅꯤ ꯊꯣꯏꯄꯨ ꯈꯥꯏꯔꯛꯄ ꯑꯃꯅ ꯏꯌꯥꯝꯕ S25 Ultraꯒ iPhone 16 Pro ꯈꯦꯠꯅꯕ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯈꯦꯠꯅꯕꯁꯨ ꯍꯥꯏꯅ ꯍꯥꯏ ꯑꯩ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯈꯨꯝꯈ꯭ꯔꯦ ꯏꯌꯥꯝꯕ ꯑꯥꯏꯀꯨꯁꯦ ꯅꯨꯡꯉꯥꯏꯖꯥꯠꯂ ꯍꯥꯏ ꯁꯛ ꯍꯦꯟꯕ ꯍꯥꯏꯅ ꯑꯃ ꯑꯅꯧꯕ ꯑꯃ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦ ꯁꯛ ꯍꯦꯟꯕ
iQOO se phone gi oina di nungai iQOO new kaina handak 10 kain thoi ba sungu me features ki yam phaba aduga ikoi na hawi ba game ga sanaba yam pamba gamer sing gi namakta di adugumba sing da thoina specially companies na target taruga saba adugumba kano brand amakal ni haitare sub brand ni ko iQOO se adugumba brand amani aduna moidi camera kha make sing bo wala su game sanaba nungai na baina processor aphaba kumpa ko di cooling chamber gumba yahon dana reng ma se khar chawhalaga dumaina phone makhalam khang design gumba ga di thoini yenga roi se ko adu nungai ba phone di nungai ba phone yamba blog yeng ba se yam nungai hai thoipu hoi live hai do rong ni ko mai sa hoi live theng na se hoi ai su nungai mayam na changbi ra channel ga se support to wi dana dum mayam yeng be pa se thawai yaw ba hengkali hai tare video sending ba live thaning ba matam yorok pan da live tha da tharam da yo yo no matam yorok pan da thaning ba ngoi su pu ai hai tare ko nungai ba do mayam go theng na ba wari watai sanam se nungai ado mayam support option bi ba du gi makha yam pol hai duga channel long na theng na subscribe to ji boy tar ga ri thoipu tawsan biramo dum mathang da sum live tharak pa da live khudak ta dum live thare ai khang na video gum thagalak pa da sum sat long na theng na Huawei si India dai ben tawri se kai gino na Rahul na hangin Rahul masi khoi gi India dagi Chinese ki company Chinese ki brand mayam ama khoi gi ben taw ki bado khoi gi TikTok kum adumaina ma se data privacy dagi ni maru oina taw gi base USA rom da su tawi ko Huawei se ben taw se samna hair kan da khoi gi Indian gi customer ama consumer ama ai na pai re hen thalasi Huawei gi phone ama do ai sina karam karam website sing da changi ai sina karam karam ba mi sing contact tawi duga ai sina hena Google kano da Google da kari search tawi duga ai online store sing da ai kari pot lai na bagi da makta search tawi kai na sum data mayam se information mayam se koi data center hai gadra masi India gi customer sing gina India da thamgodam ne moi data se China gi customer adu hujiki Huawei gumba company khara di company ayam loi tawi ni MI tawi ni ko adu Huawei sina maru oina khara hena adu gi information mayam se China da oina tha bai tar aduna kadawri hai kan da America da kari pamnei America gi common people sing kari wakhan khali kai jmoina adumba data myam se analyze toraga sai gi product pu sara su land bu sinar su adumba khojiki matam ni data gi warfare matam ni na ko dumaina India gi su dumaina information myam ma data store to bu China da store to ye na haibu da gi dumain toraga data privacy gi matang da de Galwan Valley da India ga China ga ongkhana gi ba leiba adumba ke ga khudong chaba khoi diplomacy da dumai yenga kanda Huawei se ben tau ki bani phone gumba kai adu Huawei gi pot atai di sina da bana te Huawei gi sub brand myam lai India da moi gi pot se myam sinari honor su mu Huawei gi sub brand ni India da mu no na launch story sini mara ma thingura kan da adu gam ko so koi gi mobile gi company sing ko parts myam ma Huawei company na saba parts myam ma dum sinai moi de dum sinari ni phone na udra ga so yamba ta tomba ina thabam na yamba iPhone 11 gi matang da kitang khanbiu haibiu hai ko ta tomba kenoni iPhone 11 se hana dagi pai bo itar ga di dum pai ri bo itar ga chahi ama ni gumba ga dum khoi dum common dum sina badia ni 4G support to ni na adu ano bo leina wi na mukti yeng bo itar ga di ai wakhan da ai suggest to ning de layura no haining ni maram di hojikti 5G mayamna common noina 5G ngata ngai re 5G matam se da ma di 5G support to su oide amagi display du su AMOLED display oide aduga charging su slow oi battery su khara pi dum ko aduga lightning cable hai na hanagi kano type C na tab adum cable du su eduna charger su mayam ga mana da bagi charge to na bagi namukta su problem oi adum mayam am laibani na iPhone si launch to ku yam kuire sahi manga tar ku mang launch to ke iPhone 16 yore dana ko aduna ano bolai na bai namukta yeng bo itara ga mun to ai go khan te lehening dre hai tare hai gum na ngasi thadoi u de dai na banta na so hai re hoi u de adum ngasi di live si da yaw comment yaw ga ngasai da comment tawra da bani Sama aina khangdaba atangwa phone ne na aina khangba atangwa phone se Nita Ambani na paiba dina hen heli phone ne 347 crore pi bane YouTube ta so dum phangmani hai hoi yamba adu khagi phone do iPhone special edition gumba orongani mana pai do ai kari no dai theng nadri duna karma phone so chab khangde iPhone special edition da koi millions dollar ga pi ba lai ko adagi phone du da moi tongana phone gi body do
gold saba adai madudai diamond asengbaga nappa macha nappaga mayam special edition mayam leibako adu masingdudi crore yam pi billion of dollars ka pi buka leiba adu phone di chamana ne khoina sinaiba iphone si oidone ba samsung na hakan adudai du moina adu diamond gum thinjandana gold nga saba dumai tawdina aduna karam mano haidudi sapsa bai thangdre aduga lamkhaboy na muk hanna unare nungairi bro brother hai lamkhaboy nungairi adum lairi haiba tare ko koi adum tawda yadaba thabak mayam tawsu thangjana maijing sidi mayam free loinaba matamnina live tawguda adum lamkhaboy so amuk thengnare dum nungairi nangsu nungai nungai na lerangmane khalle dum nungai na nusi channa leise khalle dum makhada lamkhaboy adum uramani ko makhada comment ama akoigi apik paw khal khanba chakhuttaba haiga tare ai yam sengna masidi chakhuttaba dum hairage mi ama chakhutpa haibase lamna khaide ai lawai da pokpo mi ni sahar da pokpo mi ama imphal da pokpo natraga bangalore da pokpo delhi da pokpo mi su wakhal apik pa chakhuttaba wakhan khallaga diko afaba khan khan bangam da ba minung si leitaba mi gi mangna ba khan ba adai di phattaba tawba adum mi du di chakhuttaba kawi ko aduna adum mi su dum lei adum makha da long kha wa ama yaurai sine adum mamin yengo dum adum par oige bro Samsung Galaxy की कैमरा लेंस से करम्बा कंपनी ना साबनो हाय राहुल मसदी करम्बा कंपनी ना साबनो हाइबदि असिना साबनि हाइबो लेररोय Samsung मसागिसु मोगी कैमरा सेंसर साजैबको अदुगा Samsung गिसु हाना ममांगैदा कैमरा का मैम लेरमिदना अदुमाइना Sony गी समना हायका मॉडल दा S25 Ultra दा Sony गी IMX sensor sinai hai tadi Sony na saba sensor ni man happy do adai koi gi Leica gi sinai hai tadi Leica na haiba company na saba happy ni ko adumai to na man brand du da si gi brand na saba ni hai du di le roi mana particular phone do launch to matum sinai ba sensor do adui matung ina si gi company na saba ni na adumai na hai rage do sida ma yaw el jong jang na mayam pa adum pa ro yong ma na iri se chawkhat pa khara wat pa wakal khanda bangam da ba nusinaba adai keno tawba khogi miyoi ba magi human kai nai je khoi miyoi ba je kamai horakibno je amta thiwo ba amtang khanthau jowjang aina thari ba ina onda hairage miyoi ba se kamai horaki umang amang de jungle de remi sa san iroi sing kamai na lei kai hui hodong jiba pan mem uchi waya kamai na lei ge do ekhoi miyoi ba se di ekhoi socialite oiba social oiba dugumba animal am khane ba human beings are the social animal hainari ne ko ado aingonda ching mato na makhakta ai itom tak yum amada phone nang apamba iphone nang na pamba laptop adai di nang chaning ba insang yen thongba sa thongba nga thongba nang apamba khodi mak loi na mak piraga nang atom takak leiwa di nang leining ba leiba su ngamoi ba nungai ba su khangoi ba nungai pam su khangoi ba aduna ai mioi ba di miga punna leminaraga miga loinaraga leiba nungai ba pam nungai jaba dugumba social oiba animal kane saminna ba hawi haini hangam thongba do bawda mi ani humuna muna sari hauri ne ba ado yen thongba de tom sari chaningak tabane ba ko ado maina ekoi mioi ba se ekoi miga loinaraga leiba nungai ba dumba jiba mukhang ne du da nangna ekoi maitai kuki adai di pangal adai mayang aina khaidu lei taraga di ko adu yam pik ba yamna narrow minded oiba wakhal ne hai tare ko madudi khandabana fani adu matung mana engon da comment tawra ai saude kasu kai kana haijo nang haibu engon da mangja basu leite engon da karim ta su kai basu pokwa su pokte engon da so adu nang adu hairu bodo aigi hantabana te nang du level nasana level hantan jen bune aduna adu maina matung da to pamina like to wada video da kai da comment tawru no maina ai nang da dung di advice pining hai tare aina haise mayam yaningi ko lalaga su dum lale na dum nang haidos de soibam yawre na dum mayam comment to biro yaninga gadi yaninge na ta thumbs up kumbam ta tawsan bira di nongai ni ma gyan ta jana ba yamba subscribe tawbudi kuireda live tang si han bani adu S25 Ultra aisira iPhone 16 Pro laisira adu yambana knowledge kitang pibio adu iPhone mai khangde hai Samsung S series pu tu padre padre iPhone so ai soipu affordable oiraba haibadi iPhone 16 Pro nat Max natragana S25 Ultra leibangam bagi budget leiragadi animak phoba phonga tani ngasai so haigre ko aduga soipu da in haining ise
ꯊꯣꯏꯄꯨꯅ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯊꯣꯏꯄꯨꯁꯦ ꯀꯩ ꯊꯕꯛꯀꯤꯗꯃꯛꯇꯅꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯐꯣꯟꯕꯨꯗꯤ ꯂꯩꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨ ꯂꯩꯕꯗꯨꯅ ꯂꯩꯒꯦꯅ ꯌꯦꯡꯉꯛꯏꯅꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯦꯃꯦꯔꯥ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯕ ꯐꯣꯟꯂꯥ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯗꯥꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟꯗ ꯐꯠ 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 ꯑꯃꯒ ꯑꯃꯒꯁꯨ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯁꯠ ꯁꯠ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕ ꯐꯣꯟꯂꯥ ꯅꯠꯇ꯭ꯔꯒꯅ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯈꯥꯡꯕ ꯐꯣꯟꯂꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯑꯃꯈꯛ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯇꯨ ꯃꯁꯛ ꯈꯪꯗꯣꯛ ꯇꯥꯔꯒꯗꯤ ꯑꯅꯤꯁꯤꯗꯩꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯒꯅꯤ ꯑꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ओवरऑल पैकेज यामना फबा पैकेज पाब होतारगदी S25 अल्ट्रासु याम फब फोन है दुगा कोई कैमरा गुम्बा वीडियो याम तोय नंबा मयेक याम सेंगबा पाम्बा अदुम्बो होतारगदी अदुगा मरु ओइना डाटा प्राइवेसी हाइसिने अइगे फोन सुदा यावबा प्राइवेट फाइल्स मैम अमा मियोइबा मिना अइगिसु अरोना थुप खरदि लेंगोनी दनको अदुम्बा अरोन अथुप सिंदो मीना खंगबा ngamdanaba कनागुम्बा अमतना अदुम्बा याम सेक्शन थमजनिंगबा अदुम्बा पाम्बा फोन होता आईफोन याम फब फोन है आईफोन हाइबा फोन से डाटा प्राइवेसी याम लेबा अदुगुम्बा कंपनी मोय मसामा अबो येंगबा ngamde हाइतारे की फोन दे यावदा अइना परमिशन पीद्रगदि नाइन सामा मु यावरे बंतन हाइ बंता मोइदो कैनोनी चाखुटपा वखन खनबा ngamdaba मीनी हाइतारे को अदो अइना ngasai हाइगिबदो मङोंदनी अदो मा अदुम हाइजरसनुको माना सिदा कमेंट लिसिंग अमा इरसो अइंगोंदा ꯑꯩꯒꯤ ꯁꯝꯅꯥꯁꯤꯗ ꯍꯧꯔꯤꯕ ꯇꯨꯍꯥꯎꯁꯤꯃ ꯀꯦꯟꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯃꯥꯅ ꯁꯤ ꯍꯥꯏꯔꯦꯅ ꯑꯩꯅ ꯃꯥꯏꯟ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯔꯒ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯂꯦꯞꯀꯗꯕꯁꯨ ꯅꯠꯇꯦ ꯑꯩ ꯂꯥꯏꯐ ꯊꯥꯔꯤꯁꯦ ꯇꯣꯛꯊꯣꯛꯀꯗꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯁꯦ ꯇꯣꯛꯈꯤꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯗ ꯃꯥ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯖꯔꯁꯅꯨ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉ ꯄꯥꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯑꯣꯜꯂ ꯅꯣꯛꯑꯒ ꯈꯨꯕꯥꯛ ꯈꯨꯕꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯊꯣꯏꯄꯨ ꯑꯗꯨꯅꯦ ꯃꯣꯏꯁꯦ ꯃꯣꯏ ꯂꯣꯏꯅꯃꯛ ꯐꯠꯇꯕꯗꯤ ꯅꯠꯇꯦꯀꯣ ꯃꯊꯛꯇ ꯂꯝꯈꯥꯝꯕꯣꯏ ꯑꯃ ꯌꯥꯎꯈꯤꯗꯅꯀꯣ ꯃꯃꯥꯡꯗꯁꯨ ꯚꯤꯗꯤꯑꯣꯗ ꯆꯪꯉꯛꯈ꯭ꯔꯕꯅꯦ ꯃꯥꯁꯨ ꯀꯨꯀꯤꯅꯤꯀꯣ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯃꯥ ꯑꯐꯕ ꯃꯤ ꯑꯁꯤꯗꯤ ꯑꯗꯨꯝ ꯖꯥꯇꯤ ꯂꯩꯇꯦ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦꯕꯀꯣ ꯑꯗꯨꯝ ꯐꯩꯌꯦꯕꯀꯣ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯅꯤꯗ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯣ ꯄꯋꯥꯔ ꯃꯇꯥꯡꯗꯒ ꯈꯤꯇꯪ ꯍꯥꯏꯕꯤꯌꯣ ꯕ꯭ꯔꯣ ꯍꯦꯗꯐꯣꯟꯒꯤꯁꯨ ꯅꯦꯠ ꯇꯠꯂꯦ ꯍꯥꯏ ꯄꯋꯥꯔ ꯍꯥꯏꯁꯦ ꯇꯦꯒꯦꯠ ꯀꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯅꯣ ꯑꯩꯈꯣꯏꯒꯤ ꯍꯦꯗꯐꯣꯟꯗ ꯄꯋꯥꯔ ꯍꯥꯏꯔꯥ ꯀꯔꯤꯅꯣ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅ ꯍꯥꯏꯅꯤꯡꯉꯤꯕ ꯀꯣꯏꯁꯟꯁꯦ ꯑꯝꯇꯪꯒ ꯍꯟꯅ ꯏꯔꯛꯑꯣ ꯋꯥꯔꯧ ꯌꯥꯗꯦ आर के तोमने आईफोन 15 प्रो मैक्स पाए कयानो है तोंबा ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯁꯤꯡꯗ ꯀꯩꯗ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯣꯟꯂꯥꯏꯟꯗꯗꯤ ꯀꯌꯥ ꯄꯤꯒꯦ ꯑꯗꯣ ꯑꯩꯁꯨ ꯌꯦꯡꯉ ꯍꯥꯏꯗꯣꯏꯅꯦ ꯑꯗꯣ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗ ꯑꯦꯃꯥꯖꯣꯟꯗ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯗꯨꯝ ꯌꯦꯡꯉꯣ 15 ꯄ꯭ꯔꯣ ꯃꯦꯛꯁꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁ꯭ꯇꯣꯔ ꯑꯃ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤ ꯆꯠꯂꯤ ꯃꯥꯔꯀꯦꯠꯇ ꯁꯤ ꯌꯣꯜꯂꯦ ꯑꯗꯣ ꯑꯗꯨꯝꯕꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯇꯦꯒꯦꯠꯅ ꯍꯥꯏꯗꯣ ꯄꯋꯥꯔ ꯕꯦꯡꯀꯤ ꯃꯇꯥꯡꯗꯅꯦꯕꯀꯣ ꯄꯋꯥꯔ ꯕꯦꯡꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯄꯋꯥꯔ ꯕꯦꯡꯛꯀꯤ ꯃꯇꯥꯡꯁꯦ ꯄꯋꯥꯔ ꯕꯦꯡꯛꯁꯦ ꯀꯩꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯩꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯌꯨꯝꯗꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯄ ꯖꯔꯅꯤ ꯑꯃ ꯆꯠꯊꯣꯛꯄ ꯀꯣꯏꯕꯒꯨꯝꯕ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯆꯥꯔꯖ ꯇꯧꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯐꯣꯟꯗꯣ ꯑꯦꯃꯔꯖꯦꯟꯁꯤꯒꯤꯗꯃꯛꯇ ꯕꯦꯇ꯭ꯔꯤ ꯕꯦꯀꯞ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯄꯋꯥꯔ ꯕꯦꯡꯛ ꯄꯥꯏꯅꯩꯁꯦ ꯍꯦꯛꯇ ꯄꯋꯥꯔ ꯕꯦꯡꯛꯗꯩ ꯅꯣꯡꯉꯥꯟ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯋꯥꯔ ꯕꯦꯡꯛꯗꯩꯗꯤ ꯀꯅꯥꯝ ꯆꯥꯔꯖ ꯇꯧꯅꯔꯝꯃꯣꯏꯗꯅꯀꯣ ꯑꯗꯨꯅ ꯄꯋꯥꯔ ꯕꯦꯡꯛ ꯍꯥꯏꯕꯁꯤ ꯑꯩ ꯋꯥꯈꯜꯗꯗꯤ 10,000 mAh ꯌꯥꯝ ꯏꯅꯐ ꯑꯣꯏꯔꯦ ꯌꯥꯝ ꯁꯐꯤꯁꯤꯌꯦꯟट ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯦꯛꯇ ꯂꯥꯞꯅ ꯆꯤꯡꯗ ꯇ꯭ꯔꯦꯀꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯠꯀꯗꯧꯕ ꯑꯣꯏꯇꯥꯔꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒ ꯍꯜꯂꯛꯑꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯣꯏ 10,000 mAhꯇꯣ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯔꯤꯒꯨꯂꯔꯂꯤ ꯆꯠꯄ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯈꯤꯇꯪ ꯁꯐꯤꯁꯤꯌꯦꯟट ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ 10,000 mAh ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 18 ꯋꯥꯠꯇꯒꯤ ꯆꯥꯔꯖꯇꯤ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ 18 ꯋꯥꯠꯁ ꯍꯥꯏꯁꯦ ꯐꯥꯁꯠ ꯆꯥꯔꯖꯤꯡꯅꯤ ꯃꯥꯗꯤ QY2 ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯇꯥꯔꯒꯗꯤ 10 ꯋꯥꯠꯀꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏꯅ ꯆꯥꯔꯖ ꯆꯪꯒꯅꯤꯀꯣ ꯍꯧꯖꯤꯛꯇꯤ 40 ꯋꯥꯠ 65 ꯋꯥꯠꯀꯁꯨ ꯂꯩꯔꯦ ꯄꯋꯥꯔ ꯕꯦꯡꯛꯇ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯋꯥꯔ ꯕꯦꯡꯛ ꯑꯃ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯦꯅꯤ ꯀꯝꯄꯅꯤꯒꯤ ꯕ꯭ꯔꯥꯟ ꯑꯃ ꯍꯦꯛꯇꯒꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯐꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏ ꯕ꯭ꯔꯣ ꯁꯤ ꯀꯃꯦꯟꯁꯤ ꯂꯋꯥꯏ ꯃꯆꯥ ꯇꯥꯗ꯭ꯔꯣ ꯃꯌꯥꯝ ꯍꯥꯏꯌꯦ ꯃꯥꯗꯣ ꯀꯩꯅꯣꯅꯦ ꯋꯥꯈꯜ ꯈꯟꯕ ꯈꯔ ꯋꯥꯠꯄ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯀꯣꯛꯁꯤ ꯁꯤꯗꯩꯁꯤꯗ ꯕꯦꯔꯥ ꯈꯤꯇꯪ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯕꯟꯇꯁꯨ ꯌꯥꯝ ꯁꯥꯎꯔꯦ ꯇꯤꯂꯥꯏꯈꯣꯟꯒꯁꯨ ꯍꯥꯏꯔꯤ ꯕꯟꯇ ꯑꯗꯨ ꯍꯥꯏꯔꯨꯔꯅꯨꯗ ꯀꯩ ꯍꯥꯏꯅꯤ ꯃꯥꯒ ꯑꯣꯟꯁꯟꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯅꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯃꯥ ꯑꯗꯨꯝ ꯀꯃꯦꯟ ꯃꯥ ꯆꯥꯝꯃ ꯂꯩꯔꯁꯨ ꯑꯩꯈꯣꯏꯅ ꯄꯥꯕꯤꯗ꯭ꯔꯗꯤ ꯌꯦꯡꯕꯤꯗ꯭ꯔꯗꯤ ꯃꯥ ꯃꯇꯣꯝ ꯇꯜꯂ ꯇꯣꯛꯆꯈꯤꯗꯧꯅꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯥ ꯁꯤꯒꯤ
ꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯋꯥꯌꯔꯤꯡ ꯃꯆꯥ ꯃꯌꯥꯝ ꯆꯠꯂꯤꯗꯅꯀꯣ ꯑꯗꯣ ꯑꯃ ꯑꯅꯤ ꯇꯠꯄꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯄꯣꯀꯣ 7 ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯀꯣ ꯍꯥꯏ JK ꯌꯥꯝꯅ ꯄꯣꯀꯣ 7ꯗ ꯐꯕꯅꯦ ꯑꯗꯨꯝ ꯒꯦꯝ ꯁꯥꯟꯅꯕꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯦꯃꯦꯔꯥꯒꯗꯤ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯦ ꯄꯣꯀꯣꯒꯤ ꯐꯣꯟꯁꯤꯡꯁꯦ ꯃꯁꯛꯇꯨꯒ ꯑꯂꯨ ꯃꯥꯜꯂꯦ ꯍꯥꯏꯌꯦꯀꯣ ꯃꯥꯏ ꯀꯃꯦꯟꯁꯦ ꯄꯥꯛꯒꯤ ꯅꯨꯡꯉꯥꯏꯔꯤ ꯅꯪ ꯑꯂꯨ ꯍꯥꯏꯗꯣ ꯅꯣꯏ ꯃꯔꯣꯜꯂꯣ ꯅꯣꯏ ꯃꯔꯣꯟꯗ ꯀꯩ ꯀꯧꯒꯦ ꯑꯗꯨꯗꯣ ꯈꯪꯉꯝꯃꯣꯏ ꯃꯁꯥꯒꯤ ꯃꯔꯣꯟꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯖꯗꯕ ꯀꯥꯡꯕꯨꯁꯤꯅ ꯇꯧꯔꯤꯁꯨ ꯃꯩꯇꯩ ꯍꯥꯏꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝ ꯊꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯍꯥꯏꯔꯒꯦ ꯆꯍꯤ 2,000-3,000ꯒꯤ ꯃꯃꯥꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯕꯀꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯂꯣꯟ ꯂꯩꯖꯕ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯁꯦ ꯑꯩꯈꯣꯏ ꯏꯔꯣꯟꯅꯤꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯔꯣꯟ ꯂꯩꯖꯕ ꯏꯁꯥꯒꯤ ꯃꯌꯦꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯦꯛ ꯏꯁꯥꯒꯤ ꯃꯌꯦꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯏꯕ ꯌꯥꯕ ꯑꯗꯩ ꯏꯁꯥꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯂꯩꯕꯀꯣ ꯑꯩꯈꯣꯏ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯗꯩꯗꯤ ꯂꯩꯗꯅꯀꯣ ꯑꯗꯩ ꯀꯜꯆꯔ ꯑꯗꯩꯗꯤ ꯂꯥꯏ ꯍꯔꯥꯎꯕꯕꯨ ꯍꯥꯏꯔꯁꯨ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯪꯗꯕ ꯖꯥꯇꯤ ꯑꯃꯈꯛꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯃꯩꯇꯩ ꯑꯣꯏꯔꯒ ꯌꯥꯝ ꯊꯤ ꯆꯥꯎꯊꯣꯛꯆꯩ ꯌꯥꯝ ꯊꯤꯅ ꯄꯣꯡꯅꯁꯨ ꯑꯩ ꯃꯤꯉꯣꯟꯗ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯗꯒ ꯂꯩꯃꯤꯟꯅꯕ ꯀꯥꯡꯕꯨꯅ ꯅꯪ ꯀꯩ ꯖꯥꯇꯤꯅꯣ ꯍꯪꯀꯥꯟꯗ ꯑꯩ ꯃꯩꯇꯩꯅꯤ ꯍꯥꯏꯌꯦꯕꯀꯣ ꯃꯩꯇꯩ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯅ ꯍꯤꯟꯗꯨ ꯑꯣꯏꯅ ꯈꯟꯕꯁꯨ ꯌꯥꯎꯋꯦ ꯅꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯂꯩꯖꯩ ꯗꯦꯠ ꯏꯁ ꯀꯣꯜ ꯁꯅꯥꯃꯍꯤꯖꯝ ꯍꯥꯏꯅ ꯑꯩ ꯐꯖꯅ ꯃꯌꯦꯛ ꯁꯦꯡ ꯇꯥꯛꯄꯤꯕꯅꯤ ꯃꯥꯁꯨ ꯈꯪꯖꯔꯁꯨ ꯉꯁꯤꯗꯩ ꯋꯥꯊꯤ ꯈꯔ ꯎꯔꯦ ꯆꯥꯎꯈꯠꯇꯕ ꯃꯤ ꯈꯔ ꯌꯥꯎꯋꯦ ꯑꯗꯩ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ ꯍꯥꯏꯔꯦ ꯂꯝꯈꯥꯕꯣꯏꯁꯦ ꯂꯝꯈꯥꯕꯣꯏ ꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯃꯥꯅꯐꯧ ꯁꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯆꯥꯎꯈꯠꯇꯕ ꯃꯤꯅꯦ ꯃꯣꯏꯁꯦ ꯂꯝꯈꯥꯕꯣꯏ ꯋꯥꯈꯜ ꯑꯐꯕ ꯈꯟꯕ ꯉꯝꯗꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯑꯗꯨꯝꯕ ꯃꯤ ꯈꯔ ꯌꯥꯎꯔꯛꯑꯦ ꯑꯗꯨꯅꯅꯦ ꯂꯝꯈꯥꯏꯕꯣꯏꯁꯤꯗꯤ ꯌꯥꯝꯅ ꯑꯩꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯃꯥꯁꯨ ꯀꯨꯀꯤ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯑꯩꯕꯨ ꯅꯨꯡꯁꯤꯌꯦꯅ ꯑꯩꯕꯨ ꯊꯥꯒꯠꯂꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯁꯨꯃꯥꯏꯅ ꯈꯟꯒꯗꯕꯅꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯖꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯨꯝꯕ ꯈꯟꯕ ꯉꯝꯗꯕ ꯃꯤ ꯌꯥꯎꯋꯦ ꯑꯗꯨꯅꯅꯤ ꯁꯥꯎ ꯌꯥꯗꯦ ꯀꯩꯗꯧꯔꯨꯅꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯃꯤꯁꯦ ꯑꯉꯥꯎꯕ ꯀꯧꯏ ꯑꯉꯥꯎꯕ ꯃꯤꯒꯕꯨ ꯃꯥꯟꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯦꯟꯁꯣꯟ ꯂꯨꯋꯥꯡꯅ ꯊꯝꯁ ꯑꯞ ꯇꯧꯔꯛꯏꯗꯨ ꯑꯁꯤꯒꯨꯝꯕ ꯃꯆꯥꯁꯦ ꯕ꯭ꯂꯣꯛ ꯇꯧꯕ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯃꯆꯤꯟ ꯌꯥꯝ ꯊꯤꯔꯦ ꯍꯥꯏ ꯃꯥ ꯈꯔ ꯍꯥꯏꯍꯟꯁꯦ ꯖꯣꯅꯤ ꯌꯦꯡꯁꯦ ꯃꯥ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣꯗꯣ ꯃꯥꯅ ꯉꯥꯡꯕꯗꯣ ꯃꯥꯅ ꯉꯥꯡꯉꯤꯗꯨꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯅꯦꯕ ꯉꯥꯡꯉꯤꯁꯨ ꯑꯗꯨꯅ ꯃꯩꯇꯩꯔꯣꯟ ꯉꯥꯡꯕ ꯍꯥꯏꯁꯦ ꯃꯥꯁꯦ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦꯕ ꯑꯩꯒꯤ ꯏꯔꯣꯟ ꯉꯥꯡꯉꯤꯕꯅꯤꯅ ꯃꯥꯅ ꯉꯥꯡꯖꯔꯁꯅꯨ ꯀꯔꯟ ꯇꯥꯗꯨ ꯑꯣꯏꯔꯗꯤ ꯇꯣꯛꯈ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯧꯀꯣ ꯍꯥꯏꯅ ꯍꯥꯏꯗꯤ ꯏꯌꯥꯝꯕꯅꯁꯨ ꯃꯥꯅꯦ ꯏꯌꯥꯝꯕ ꯑꯗꯨꯝ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯤ ꯍꯥꯏꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯅꯣꯔꯟꯖꯟꯅ ꯍꯥꯏꯔꯝꯃꯤ ꯏꯌꯥꯝꯕꯅ ꯉꯁꯥꯏꯒꯤꯗꯨꯗ ꯊꯝꯆꯞ ꯇꯧꯋꯦꯔꯥ ꯑꯃ ꯇꯧꯔꯝꯃꯦ ꯀꯩꯗꯧꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯕ꯭ꯔꯣꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯖꯔꯦꯅ ꯔꯥꯍꯨꯜꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯇꯣꯝꯕ ꯊꯤꯉꯥꯝ ꯍꯥꯏꯅ ꯔꯤꯌꯦꯜꯃꯤ 14 Pro Plus 120X ꯆꯞ ꯆꯥꯅ 20X ꯄꯋꯥꯔ ꯌꯧꯕ꯭ꯔꯥ ꯍꯥꯏ ꯀꯩꯅꯣꯅꯤ ꯇꯣꯝꯕ ꯃꯁꯤꯗꯤ 120X ꯗꯥꯏꯔꯦꯛꯇꯤ ꯁꯨꯡꯉꯧ ꯌꯧꯕ ꯉꯝꯃꯣꯏ ꯐꯣꯟ ꯑꯃꯠꯇꯗꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯀꯦꯜ ꯖꯨꯝ ꯑꯣꯏꯇꯥꯔꯒꯗꯤ ꯂꯦꯟꯁꯇꯨ ꯃꯄꯥꯟ ꯊꯣꯛꯂꯛꯄꯕꯨ ꯑꯣꯏꯔꯁꯨ ꯂꯦꯟꯁꯇꯨꯒꯤ ꯄꯋꯥꯔꯗꯣ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯍꯧꯖꯤꯛꯀꯤ ꯐꯣꯟꯁꯤꯡꯗ ꯌꯥꯎꯕ ꯄꯦꯔꯤꯁꯀꯣꯞ ꯁꯦꯟꯁꯔꯒ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯃꯣꯏꯁꯨ ꯑꯣꯞꯇꯤꯀꯦꯜꯁꯦ 2X 3X 5X ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦꯕ ꯖꯨꯝꯁꯦ ꯑꯣꯞꯇꯤꯀꯦꯜ ꯏꯃꯦꯖ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯍꯟꯗꯕꯤꯗ ꯂꯦꯟꯁꯇꯨꯅ ꯑꯣꯏꯅ ꯖꯨꯝ ꯇꯧꯁꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯏ ꯃꯊꯪꯗꯗꯤ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯣꯞ ꯇꯧꯔꯀꯥꯟꯗ ꯗꯤꯖꯤꯇꯦꯜ ꯖꯨꯝꯅꯦꯕꯀꯣ ꯑꯗꯨꯅ ꯂꯣꯏꯅꯃꯛꯇꯤ 120X ꯀꯥꯁꯤꯗꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯁꯦꯡꯅ ꯐꯪꯒꯅꯤ ꯀꯥꯏꯁꯤꯗꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯑꯝꯇ ꯊꯥꯖꯕꯤꯔꯨꯅꯨ ꯁꯦꯝꯁꯪꯗꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯊꯣꯏꯄꯨꯅ ꯑꯌꯥꯝꯕ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯑꯩꯒꯤꯁꯦ ꯑꯃꯨꯛ ꯇꯠꯂꯨꯔꯦ ꯑꯌꯥꯝꯕ ꯀꯨꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨꯅꯨ ꯀꯥꯗ꯭ꯔꯕ ꯑꯌꯥꯝꯕ ꯅꯣꯏ ꯃꯣꯗꯤ ꯑꯩꯈꯣꯏꯒꯤ ꯍꯪꯗꯣꯡ ꯃꯒꯨꯟ ꯂꯩ ꯃꯥꯅꯦ ꯇꯣꯏꯄꯨ ꯀꯩꯗꯧꯔꯨꯅꯤ ꯃꯣꯏ ꯃꯇꯥꯡꯗ ꯍꯥꯏꯔꯨꯗꯅꯀꯣ ꯃꯌꯥꯝꯅꯗꯤ ꯍꯦꯟꯅ ꯈꯪꯅꯩꯗꯨꯅꯤ ꯑꯩꯈꯣꯏ ꯃꯁꯤ ꯀꯩꯅꯣꯅꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅꯦ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯍꯥꯏꯅ ꯍꯥꯏꯔꯁꯤꯀꯣ ꯃꯄꯥꯟ ꯊꯣꯛꯇꯕ ꯑꯗꯨꯝꯕ ꯃꯤꯅ ꯑꯣꯏꯅ ꯇꯧꯗꯣꯏꯅꯤ ꯂꯥꯏꯔꯤꯛ ꯇꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯥꯛꯇ꯭ꯔꯒꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯊꯤꯔꯒ ꯍꯨꯝꯃꯒ ꯄꯥꯖꯔꯒꯀꯣ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯍꯧꯔꯛꯄꯅꯣ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯔꯒ ꯑꯗꯨꯒꯨꯝꯕꯗꯣ
khang ba wat pa gidagi ni hai tare masi sawa ya ponte bantai message to reject to rai u hodre pro up sepen go 1+5 ka ngai bana fagadra hai 1+5 ngai bana di fadau male je ke ngam kai no di 1+5 se tang ni pan da july gi tang ni pan da launch to ni kari kari features yaw do no kamai to do no se fadana khang dri bani na maga karam bane na faya do changdam na do mek seng na khang kro officially launch to ka ma du khang ga da to na di hena fane khale rahul bro da you sumai na youtube ta live tha do isa rupudi whatsapp ta oina group sem semai ke haino group sema adum hai gen kai yo ho lo thok ma le ma gi message lo thok re aduna ai pa kan tat kre an khalle ba joni na no do wa kha hai ro yen ge sarat na ya ma ngasi di theng hai mani sarat aina hobu su theng nang su theng chang ni hujik ta changa ma le adu comment do ai hujik theng na sine Samsung S21 Ultra dai S25 S21 Ultra dai na S25 phone se battery hand dai bro moi su hai battery hand hai ba kai no battery hand ai se gyan ta dre yam phone matang wari oina tawse cookie bu thoina horakpam khangdaba masagi mayek leitaba masagi lining leitaba moigi homeland Amazon sangarna pak sauna lei Amazon da try ni try ni nuai thoi pu nang yu ari je khoi Amazon jangan se Brazil ge Amazon nai ba jangan se yam chaw ba ko prithvi gi ko heart of the art hai ne ko khoi prithvi gi thobom bi ni hai ne koigi prithvi da sinari bo oxygen si ma na huge amount of ma hojik phawbada Amazon jungle si mi na loina thungna changba ngamdri hai tare ko ngasi phawda manung yauna changba ngamdri am songba yam makhal makha kya gi jiba leiba anaconda bawda cho cho ba koigi wari da like tare ba dum leiram ngani gaina thajana ba mystery myam na pik than ba dum jungle am khang aduga masigi jungle si matang sida mangda ida matam khara da ekoi Brazil gi president na smain to bam wari mak lagi koi gi prithvi da lei miyam si ai su yauna samna ka koi budi hai budi na te du ba koi mayam si na ko Brazil da hai ba na koi da lei ba Amazon hai ba jungle do na koi kok thok pa yaroi kak pa yaroi u yan ba yaroi sa tan ba yaroi haina thinga thamme ba masidi prithvi gi thobom bi ni masidi gi tholop nu si na koi sol hol mi kholim ni haina hai ba aduga mai mayum da America da hobo udi ya thatpa khoyum da yu hobo udi India da hobo di khoi ya thatpa yum da yobu de inya thatpa duga noi gi dudi noi myam oxygen khoi chare na Brazil gi president ni saure noi na yum da ya that ke haiba khoi gi laira ba praja sing de chi umang si de u ya laga yo laga natraga na sa ta laga sari hingi noi na khoi da thing ba tham ge ba aduna ngasi aba numit gi noi khushi toro ya angera khot kira na ya ba pithoke ba madu da gi gyan tar aga da America na ga noi uyan ba lepo Amazon jungle si su kolok ta de khoi prithvi se noi na mang min na batare to khoi myam puna signal tare aduna noi khoi gi tribal sing gi chawkhat na ba khoi kai hai ni fan gumba et gumba du mai na khoi pi rege du mai to kan da yana da hojik pudi yan bo khop dum ba do thing re ba lep khre ba ko adune khoi na khang ga da se khoi gi adu gumba environment ki matang da khoi global warming ki matang da lak matam da khoi hekta ningon da ta na ro se ba ko ai gi yum da hai ra sine khoi sumang da hobo u ma hekta maram sadra pa ta ya that pa ma thau ta de yan gi hai ta to pam tha be u du na pi ba kana ba khoi khang ga da ne u du na pi ba oxygen bu pi ra so adai di khoi samna hai ra ka da yam to bune khoi ge cho sang sing ga hai ra ge ne ko moi da ta pal ga hai ra ge khoi ge world environment da de lak no mit to u chara ka tharam mani hingere hingoi ra tharam sa ka photo ka pa sa khrani anna sa tho ga nunga la ga si ra ga kana so kang ponte jai gu ding world environment da thari bu myam loi hing ga bu khoi Manipur India Prithvi Bharat je u wa na wai chai roi dra ne nunga la ga dum kana san na cha ga so kana so kang ponte ba photo ka pa myam mang so to no bai dam ta adu to bu gi mahut ta thamoi seng na u pam bi ma tang thabi ra mo hojik khoi lai ging mayam si chu isa gi yum da u haino bo ra su thaibong bo su thara hingal mo ayang aina si kita so ai gi chai su sing sidi khoi pupu na tharam bu u ni ne sidi ma na tharam bu u pam bi du ni ne na nungsiba maga loi emotional attachment maga loi na uwa sing du kal ni Prithvi su nungai na santi wi lai ni ado aina school da oza oi ngai matam da oza oi bu tok pu gui ri da mayam su khangin na ko oza oi ngan da aina satra sing hai ba angang sa wal environment kari kara ka em da leite noi u chara poro tha je
ꯑꯩꯒꯤ ꯂꯝꯕꯤ ꯁ꯭ꯀꯨꯜꯒꯤ ꯂꯝꯕꯤꯁꯤꯁꯦ ꯊꯥꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯆꯪꯉꯒ ꯊꯥꯔꯝꯕꯗꯣ ꯅꯪꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯊꯥꯔꯨꯒꯦꯁꯨ ꯊꯥꯔꯨꯁꯨ ꯎ ꯆꯥꯔꯥ ꯎ ꯑꯃꯃꯝ ꯊꯥꯎ ꯎ ꯑꯃꯃꯝ ꯊꯥꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯎ ꯊꯥꯔꯦ ꯍꯥꯏꯕꯒꯤ ꯐꯣꯇꯣ ꯊꯥꯔꯛꯀꯗꯕꯅꯤ ꯐꯣꯇꯣ ꯑꯣꯏꯅ ꯄꯨꯔꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯏ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯐ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯣꯏꯗ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ पैसा होना पीरसु पीनी नत्रग मदुगी अवार्ड होना पीनी नत्रग एग्जाम द मार्क अम्मा तोरसु अनी तोरसु हापने नै उ थालेब दुगा लंबी दसु अइन थालेब अखोगी चटपगी लंबी सिदा अदो अइना इसिंग चाइरा चाइ थो थो चाइब अंगांग खरदी आइगी स्कूल की छात्र अखोई लेकाइ तंब खरदी अइना इसिंग चाइब खोपदो मोइसु मोइ थोला माइ माइ थोंगाना पादा मान मान थाब उदो इसिंग चाइब अइना थेंगने अदो माइ तौना अंगांग अफब अदुम बकदो तंबी गदमने अदो अखोगी स्कूल दा ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯈꯛꯇ ꯅꯠꯇꯅ ꯑꯗꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯎ ꯆꯥꯔꯥ ꯊꯥꯟꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯅ ꯑꯁ ꯀꯥꯟꯅꯕ ꯂꯧꯒꯗꯒꯤ ꯂꯩꯗꯅ ꯎ ꯆꯥꯔꯥꯒ ꯊꯥꯔꯒ ꯑꯦꯟ ꯖꯤ ꯑꯣ ꯀꯩꯅꯣꯒꯤ ꯇꯧꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯗꯩ ꯄꯩꯁꯥ ꯍꯥꯇꯣꯛꯄ ꯑꯗꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕ ꯑꯣꯏꯅꯁꯨ ꯈꯜꯂꯝꯕꯁꯨ ꯌꯥꯏꯕ ꯑꯗꯣ ꯑꯩ ꯃꯋꯥ ꯂꯧꯗꯦ ꯃꯣꯏ ꯈꯟꯅꯤꯡ ꯈꯟꯖꯅꯨ ꯍꯥꯏꯅ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯑꯐꯕ ꯊꯕꯛꯇꯨꯗꯤ ꯑꯩ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯥꯏꯅꯤꯡꯗꯕꯅꯦ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯨꯝ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯈꯪꯗꯦ ꯀꯣꯠꯁꯜꯂꯒ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯃꯁꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯁꯔꯠ ꯃꯩꯇꯩ ꯃꯨꯛꯕꯥꯡꯅ ꯍꯥꯏ ꯕꯦꯇ꯭ꯔꯤ ꯃꯦꯛꯁꯤꯃꯝ ꯀꯦꯄꯥꯁꯤꯇꯤ ꯂꯩꯗꯅ ꯑꯥꯏꯐꯣꯟꯒꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯍꯪꯕꯅꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯌꯦ S25ꯀꯨꯝꯕ ꯁꯦꯝꯁꯪꯒꯤ ꯀꯩꯅꯣꯁꯤꯡꯗꯗꯤ ꯐ꯭ꯂꯦꯛꯁꯤꯞꯁꯤꯡꯗꯗꯤ ꯃꯗꯨ ꯌꯥꯎꯔꯛꯑꯦ ꯁꯔꯠ ꯕ꯭ꯔꯣ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S24 ꯐꯦꯟ ꯑꯦꯗꯤꯁꯟ 5G ꯐꯕ꯭ꯔꯥ ꯍꯥꯏ ꯇꯣꯏꯖꯝ ꯁꯥꯃꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯃꯅꯀꯣ ꯌꯥꯝ ꯐꯩ S24 ꯐꯦꯟ एडिशनꯗꯣ ꯂꯨꯄꯥ 35,000 निफु दाइ लैबने मदु अदुगी प्राइस रेंज अफब फोन ने आई अदुम सजेस्ट तौबने हंदक ममांगदा बेस्ट फोन खंगपदसु मदु अदुम यावगिबने अदुम येंगो अदु वीडियो द थिंगनाने खले राहुल गैलेक्सी फैन अल्ट्रा ना हाय ब्रो WhatsApp ता ओइना ग्रुप ओइना सेम असि ब्रो हाय मालेको सेम असे हाय मालेको राहुल आई हानदगी सेमे WhatsApp ग्रुप अमा लई अखोय अदुम पाव फाउनाबा सुम लई अदु WhatsApp ग्रुप तो नंगसु यावनिंग बोय तारगदि आइगी चैनल द चंगो अदुगा टैप तो द वीडियोस प्लेलिस्ट काइने द पोस्ट कम्युनिटी पोस्ट तो द WhatsApp ग्रुप तो लिंक हापखिबने को अदु लिंक तो द क्लिक तौपदा अदुम नंग ऑटोमेटिकली WhatsApp ग्रुप तो अदुम ऐड तौराने अदुम यावराने अदु याव संचलो याने ꯌꯥꯝꯕ ꯁꯦꯝꯁꯪꯒꯤ ꯍꯟꯗꯛꯀꯤ ꯑꯞꯗꯦꯠ ꯇꯧꯕꯗ ꯏꯁꯨ ꯂꯩꯕꯔꯣ ꯇꯧꯕ ꯀꯤꯗꯅ ꯂꯩꯔꯦ ꯍꯥꯏ ꯇꯌꯥꯏꯃ ꯈꯔꯤꯕꯝꯅ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕꯅꯦꯕꯀꯣ ꯇꯌꯥꯏꯃ ꯑꯩꯁꯨ ꯑꯞꯗꯦꯠ ꯇꯧꯔꯦ ꯑꯩꯅ ꯑꯞꯗꯦꯠ ꯇꯧꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯊꯥꯒꯠꯈꯤꯕꯅꯦ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩ ꯂꯩꯇꯦ ꯑꯗꯨꯝ ꯃꯌꯥꯝ ꯊꯦꯡꯅꯔꯝꯕ ꯅꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯑꯞꯗꯦꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯁꯨ ꯀꯩꯝ ꯂꯩꯇꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝꯇ ꯂꯩꯇꯦ ꯅꯪ ꯑꯞꯗꯦꯠ ꯇꯧꯒꯦꯅ ꯈꯜꯂꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯊꯣꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯇꯧꯈ꯭ꯔꯦ ꯌꯥꯝꯕ Samsung S21 Ultra गा OnePlus 10 Pro गा करम फगनी ओवरऑल येंग बताएं सरत मसी पाकुम से नोंदा खुमग्रबा माले को आई पीग्रबा माले S21 Ultra गा आई OnePlus 10 Pro गा आई नंग अदुगे कमेंट दो पिरक मतुंग आई कंपेयर तौर गा येंगे माय फीचर्स सिंग दो लोइने येंगे को ऑन पेपर लेगिबा सिंग दो करी करी नो हैना येंग मतमदा लेटेस्ट ओइबा अपडेट ओइबा कैमरा दबु हाइरसु आईदी 10 Pro दो अदुनबु हेना फैये नै खल्ले हाइतारे अदो S21 Ultra दसु नुंगाई बैटरी गुंबा येंग मतम मा खतंग पी अदुना ओवरऑल दा आई OnePlus टू फै S21 दो मदु आई खतंग वीक ओइ बदुमाइना आई थेंगनागिब बदुमाइन त आई नोंद पाखुम सिगी पाखुम से WhatsApp ग्रुप तरा Facebook तरा आई रिप्लाई पिग्रे खल्ले वखल Samsung के अनौबा 5 अमा अनौबा 5 अमा हाइदुबु ब्रो रुपीस 15,000 नाइन सहीदुर रहमान का कमेंट से फजन ज्ञान ताद्रे मैं सेंग नमतंग बिरो वारोबिया दे अइदो कमेंट ꯎꯔꯨ ꯕꯗꯨꯗ ꯍꯦꯛ ꯁꯥꯎꯅꯤꯡꯉꯛꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯕꯨ ꯈꯠꯅꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯑꯣꯡꯗ ꯃꯥꯅꯦ ꯕꯟꯇ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯀꯅꯥꯝꯇ ꯑꯩꯈꯣꯏꯒꯤ ꯆꯩꯗꯦ ꯑꯩꯁꯨ ꯆꯩꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯒ꯭ꯔꯤ ꯌꯥꯎꯔꯛꯄꯗ ꯃꯥ ꯆꯩꯅꯕ ꯍꯣꯠꯅꯕꯗ ꯑꯇꯩꯗꯨꯁꯨ ꯑꯗꯨꯝ ꯀꯣꯠꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯗꯣ कछु मियोइबनी कछु कायदे ngangningba haingba ai freedom of speech lai haidana ai hekta nganingba banjalarois asi yam Amazon jungle do moi leiradi popular loirani miyoibagi minungsi do yamba ai mitai ni ado kuki ngang di hat padi ngamoi miyoibagi heart se kanire hai mani thina kari thoibu मी अमबु हेक्ता मरा सुंगलै लेतना इगे इमांगदा लाले हैना चंगजराबा मी अमबु नत्रगना हेक्ता इना हाट पथांगना का हाट पनोमिना का हाट पाइ से इसु ngमोइ अदुदी मी होइबा नत्रेको अदुबु सोइरि से कैनो हाइ काना थइपु
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯃꯥꯖꯁꯦ ꯃꯁꯤꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤ ꯑꯣꯏꯕ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯂꯦꯁꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯑꯃ 2014ꯗ ꯃꯥꯡꯈꯤꯕꯗꯣ ꯃꯗꯨ ꯃꯥꯒꯤ ꯗꯣꯛꯇꯔꯗꯨꯅ ꯑꯦꯠꯁ ꯍꯥꯏꯕ ꯑꯦꯠꯁ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯦꯠꯁꯤ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯅꯤ ꯑꯦꯠꯁ ꯂꯥꯌꯦꯡꯕ ꯉꯝꯃꯅꯤꯅ ꯍꯤꯗꯥꯛꯁꯦ ꯄꯨꯊꯣꯛꯑꯅꯤ ꯍꯤꯗꯥꯛꯁꯦ ꯂꯩꯔꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯦꯅꯥꯎꯟꯁ ꯇꯧꯅꯤ ꯍꯥꯏꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯂꯝꯕꯤꯗ ꯄ꯭ꯂꯦꯟꯗꯣ ꯀꯩꯅꯣꯅ ꯀꯥꯞꯄꯒ ꯊꯨꯒꯥꯏꯔꯒ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯃꯗꯨ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤ ꯊꯤꯑꯣꯔꯤ ꯑꯗꯩꯗꯤ ꯅꯨꯄꯥ ꯑꯃꯁꯨ ꯑꯩ ꯃꯃꯤꯡꯁꯦ ꯀꯥꯎꯔꯦ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯣꯖꯦꯟꯒꯤ ꯃꯇꯦꯡꯅ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯍꯥꯜꯂꯒ ꯒꯥꯔꯤꯁꯦ ꯏꯁꯤꯡ ꯊꯥꯎ ꯍꯥꯟꯕꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡꯅ ꯊꯧꯕ ꯌꯥꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯌꯥꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈꯪꯍꯜꯂꯅꯤꯅ ꯇꯧꯕ ꯀꯥꯟꯗ ꯃꯥꯁꯨ ꯍꯦꯛꯇ ꯑꯗꯨꯝ ꯍꯌꯦꯡ ꯂꯥꯎꯊꯣꯛꯀꯅꯤ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗ ꯀꯅꯥ ꯍꯥꯠꯂꯤꯅꯣ ꯈꯪꯗꯦ ꯍꯥꯠꯇꯣꯛꯑꯝꯕ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩꯒ ꯁꯥꯔꯤꯁꯦ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯒ ꯁꯥꯔꯤꯁꯦ ꯅꯣꯡꯃꯩ ꯑꯁꯤ ꯀꯩꯅꯣ ꯃꯤꯑꯣꯏꯕ ꯃꯤꯅ ꯃꯤ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯥꯕꯅꯤꯗꯅꯀꯣ ꯑꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝꯁꯤ ꯍꯥꯠꯇꯣꯛꯅꯍꯜꯂꯒ ꯃꯤ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯒ ꯊꯝꯕ ꯄꯥꯝꯕ ꯊꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯥꯏ ꯂꯦꯚꯦꯜꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯃꯁꯨ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯁꯦ ꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯇꯥꯏꯝ ꯂꯨꯞ ꯑꯃꯗ ꯍꯤꯡꯉꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯤ ꯁꯥꯏꯟꯁ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯐꯥꯎ ꯈꯟꯖꯜꯂꯛꯄ ꯌꯥꯎꯋꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯛ ꯇꯧꯁꯜꯂꯛꯑꯦ ꯀꯩꯅꯣꯅ ꯏꯌꯥꯝꯕ ꯁꯦꯝꯁꯪ S22 ꯑꯜꯇ꯭ꯔꯥꯒ OnePlus 10 ꯍꯥꯏꯔꯒ ꯑꯅꯤꯗꯗꯤ ꯀꯔꯝꯕꯅ ꯐꯅꯤ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕ ꯒꯨꯝꯕꯗꯩꯕꯨ ꯑꯣꯏꯔꯁꯨ ꯑꯃꯗꯩꯕꯨ ꯑꯣꯏꯔꯁꯨ ꯑꯩ ꯌꯨꯁꯀꯨꯝꯕ ꯂꯩꯕꯁꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯀꯟꯅꯗꯤ ꯁꯖꯦꯁꯇꯤ ꯇꯧꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯍꯥꯏꯁꯦ ꯋꯥꯅ ꯇꯥꯟꯅꯕ ꯄꯩꯁꯥꯁꯦ ꯃꯤ ꯂꯣꯏꯅꯃꯛ ꯄꯥꯏꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯃꯃꯜ ꯇꯥꯡꯕ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯄꯤꯕ ꯐꯣꯟꯗ ꯂꯩꯕ ꯉꯝꯗꯕꯒꯤ ꯁꯦꯀꯦꯟ ꯍꯦꯟꯗ ꯌꯨꯁꯇ ꯂꯩꯕ ꯀꯥꯏꯗꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯐꯕ ꯑꯗꯨꯝ ꯊꯦꯡꯅꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯌꯨꯁ ꯂꯩꯔꯨꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯌꯥꯎꯋꯤ ꯑꯗꯨꯅ ꯌꯨꯁꯇꯤ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯑꯗꯨꯕꯨ S22 ꯑꯜꯇ꯭ꯔꯥꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ S22 ꯑꯜꯇ꯭ꯔꯥꯗꯨꯅ ꯍꯦꯟꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯤ ꯑꯅꯤꯗꯨꯗ ꯌꯦꯡꯅꯕꯗꯗꯤ ꯁ꯭ꯌꯥꯝꯃꯩꯕꯝꯅ 5G ꯍꯥꯏꯗꯣꯏꯅꯦ 15Kꯗ ꯂꯩꯕ ꯍꯥꯏꯗꯣꯏꯅꯦ ꯁꯦꯝꯁꯪꯒꯤ 5Gꯗ 15K ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯍꯥꯏꯇꯥꯔꯗꯤ M35 ꯇꯥꯡ ꯑꯃ ꯍꯪꯉꯛꯈꯤꯕꯗꯣ ꯔꯥꯍꯨꯜ ꯀꯩꯅꯣ ꯑꯩꯗꯤ ꯒꯦꯂꯦꯛꯁꯤ A16 ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯁꯤꯡꯗꯗꯤ ꯃꯗꯨꯒꯤ ꯏꯁꯨꯗꯨ ꯄꯥꯛꯇꯤ ꯂꯩꯔꯣꯏꯕꯀꯣ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯍꯥꯏ ꯑꯦꯟड ꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯦꯅ ꯄꯨꯊꯣꯛꯏꯅꯤ ꯀꯝꯄꯅꯤꯒꯤ ꯔꯦꯄꯨꯇꯦꯁꯟ ꯏꯖꯠ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯅꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯒꯤ ꯋꯥꯇꯁꯨ ꯅꯠꯇꯅ ꯃꯣꯏꯗ ꯄꯤꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯕꯨ ꯑꯣꯏꯔꯁꯨ 4nmꯗ ꯁꯥꯕ ꯌꯥꯝꯅ ꯍꯥꯏꯂꯤ ꯄꯋꯥꯔ ꯑꯦꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯃꯌꯥꯝ ꯌꯥꯎꯔꯤ A16ꯒꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯕꯖꯦꯠ ꯂꯦꯚꯦꯜ ꯂꯩꯕ ꯐꯣꯟꯅꯤꯅ ꯃꯣꯏꯗ ꯁꯣꯐꯋꯦꯌꯔꯗ ꯑꯣꯏꯇꯥꯔꯁꯨ ꯋꯥꯟ UI ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯗ ꯌꯥꯝ ꯄꯤꯔꯤꯕ ꯋꯥꯟ UIꯗꯨꯒ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯁꯤꯡꯗ ꯌꯥꯎꯔꯤꯕ ꯋꯥꯟ UIꯗꯨꯒ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯑꯗꯨꯗꯨꯅ ꯃꯉꯣꯟꯗ ꯍꯦꯡ ꯆꯠꯂꯦ ꯍꯥꯏꯅ ꯐ꯭ꯂꯦꯛꯁꯤꯞꯁꯤꯡꯗ ꯆꯠꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯦꯛꯖꯤꯅꯣꯁꯀꯤ ꯄ꯭ꯔꯣꯁꯦꯁꯔꯗꯕꯨꯗꯤ ꯍꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯍꯤꯇꯤꯡ ꯏꯁꯨ ꯁꯥꯒꯠꯄ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕꯗ ꯁꯥꯒꯠꯄꯒꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯗꯨꯝ ꯂꯩ ꯁꯦꯝꯁꯪꯒꯤ ꯑꯅꯧꯕ 5G ꯐꯣꯟ ꯈꯔ ꯍꯥꯏꯕꯤꯌꯨꯕ ꯍꯥꯏ ꯄ꯭ꯔꯥꯏꯁꯀꯤ ꯕꯖꯦꯠ ꯔꯦꯟꯖꯀꯤ ꯊꯣꯏꯅ ꯈꯟꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯒꯤ ꯑꯅꯧꯕ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯂꯧꯕꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ A55 ꯂꯩꯔꯦ ꯑꯗꯩꯗꯤ A36 ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭री ꯂꯦꯚꯦꯜꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯣ 5Gꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯂꯨꯄꯥ 20,000 ꯔꯦꯟꯖꯇ ꯌꯧꯈꯤꯕ ꯑꯗꯥꯏꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ 5G ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ 5G ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯔꯕꯅꯤ ꯁꯤꯗꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯗꯣꯏꯅꯤ ꯑꯩꯅ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯌꯦꯡꯗꯣꯏꯅꯤ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯅꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯌꯦꯡꯃꯤꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩ ꯉꯥꯛꯇꯪ ꯄꯨꯡ 13 ꯇꯥꯕꯩꯁꯤꯗ ꯑꯩ ꯃꯤꯅꯤꯠ 5-10ꯃꯨꯛꯇꯪ ꯑꯩ ꯂꯥꯏꯚꯁꯦ ꯇꯣꯛꯊꯣꯛꯀꯦ ꯍꯥꯏꯗꯤ ꯀꯛꯊꯠꯀꯦꯕꯀꯣ ꯆꯥꯛ ꯆꯥꯒꯦꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛ ꯑꯩ ꯇꯨꯝꯃꯒꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯄꯔꯤꯈꯥ ꯂꯩ ꯀ꯭ꯂꯥꯁ 11 ꯀꯥꯔꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯅ ꯉꯁꯤ ꯍꯥꯏꯕ S25 Ultra S16 Pro ꯑꯅꯤꯗꯨꯗ ꯑꯃ ꯂꯩꯒꯦ ꯑꯩꯒꯤ ꯐꯥꯎ ꯑꯩꯒꯤ ꯐꯦꯁꯟꯒꯤ ꯑꯣꯏꯅ ꯄꯥꯏꯒꯦ ꯇꯧꯕꯅꯤ ꯅꯣꯂꯦꯖ ꯄꯤꯌꯣ ꯍꯥꯏ ꯊꯣꯏꯄꯨ ꯑꯗꯨꯗꯤ 11ꯗ ꯀꯥꯔꯤ ꯍꯥꯏꯌꯦ ꯃꯥꯁꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯥꯅ ꯍꯧꯖꯤꯛ iPhone 16 Pro S25 Ultraꯒ ꯂꯩꯅꯤ ꯍꯥꯏꯁꯦ ꯊꯣꯏꯄꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ
ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯅ ꯑꯩꯈꯣꯏ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯑꯗꯨꯝꯕ ꯐꯣꯟꯗꯣ ꯌꯥꯝ ꯂꯥꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯂꯩꯕ ꯉꯝꯕ ꯐꯦꯃꯤꯂꯤ ꯑꯃ ꯏꯃꯨꯡ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯍꯥꯟꯕ ꯐꯣꯟ ꯁꯤ ꯃꯃꯥꯡꯗ ꯄꯥꯏꯗ꯭ꯔꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯝꯁꯪꯒꯤ ꯄꯥꯏꯕꯗ S25 Ultra ꯄꯥꯏꯕꯗ ꯂꯩꯌꯨ ꯑꯗꯣ ꯐꯦꯁꯟꯒꯤ ꯑꯣꯏꯅ ꯄꯥꯏꯕꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃꯈꯛ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯂꯤꯡꯒꯨꯝꯕ ꯇꯧꯕꯒꯤ ꯐꯦꯁꯟꯒꯤ ꯐꯣꯇꯣꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯌꯥꯝꯅ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ iPhone 16 Proꯗꯣ ꯑꯣꯏꯅ ꯂꯩꯌꯨ ꯑꯗꯣ ꯑꯩꯗꯤ ꯀ꯭ꯂꯥꯁ 11 ꯀꯥꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯕ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯉꯣꯟꯗꯗꯤ ꯋꯥꯅ ꯊꯣꯛꯑꯒꯁꯨ ꯑꯩꯒꯤ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯂꯩꯕ ꯉꯝꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯃꯦꯟꯗꯤ ꯄꯤꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯑꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯄꯩꯁꯥ ꯊꯥꯗꯕꯁꯦ ꯁꯤꯗꯤ ꯄꯥꯝꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯟꯒꯦ ꯑꯗꯨꯒ 13 ꯃꯤꯅꯤꯠ 35ꯗ ꯊꯣꯛꯀꯥꯟꯗꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛ ꯃꯌꯥꯝ ꯑꯗꯨꯑꯣꯏꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯎꯡꯉꯤꯕ ꯃꯌꯥꯝꯅ ꯌꯥꯔꯒꯗꯤ ꯀꯃꯦꯟ ꯑꯣꯏꯅ ꯏꯕ ꯇꯜꯂꯒꯁꯨ ꯊꯝꯁ ꯑꯞꯀꯤ ꯀꯩꯅꯣꯗꯣ ꯑꯝꯇꯪ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯅ ꯌꯥꯔꯦꯅ ꯈꯪꯉꯒ ꯊꯔꯁꯗꯦ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯊꯔꯁꯗꯦ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯇꯣꯄꯤꯛꯁꯦ ꯀꯃꯦꯟꯗ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒ ꯃꯇꯝꯁꯨ ꯀꯨꯏꯕꯗꯤ ꯀꯨꯏꯔꯦ ꯄꯨꯡ ꯑꯃ ꯉꯥꯏꯍꯥꯛ ꯂꯦꯞꯄꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯦꯠꯁꯨ ꯆꯞꯄꯦ ꯑꯃꯨꯛ ꯍꯧꯁꯦ ꯍꯣꯏ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯃꯦꯟ ꯇꯧꯁꯜꯂꯛꯏꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩ ꯇꯣꯛꯊꯣꯛꯑꯒꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯑꯣꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ Samsung Galaxy S25 Fan Edition 5G ꯂꯣꯟꯆ ꯇꯧꯗꯕ꯭ꯔꯣ ꯍꯥꯏ ꯇꯧꯗ꯭ꯔꯤꯌꯦ ꯇꯣꯏꯖꯝ ꯁꯥꯃꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯑꯩ ꯂꯣꯟꯆ ꯇꯧꯕ ꯇꯥꯗ꯭ꯔꯤ ꯃꯣꯏꯗꯤ ꯈꯔ ꯆꯍꯤ ꯑꯃꯃꯝ ꯂꯩꯔꯀꯥꯟꯗꯔ ꯀꯩꯅꯣ ꯃꯣꯏꯗꯤ ꯌꯥꯝ ꯇꯞꯅ ꯇꯧꯕꯅꯤ ꯐꯦꯟ ꯑꯦꯗꯤꯁꯟꯁꯤꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯉꯥꯛꯇꯪ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥ ꯇꯣꯛꯑꯒ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯛꯑꯒꯦ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩ ꯉꯥꯛꯇꯪ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ